ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯈꯥꯏꯗꯦꯝ ꯖꯨꯃꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯡꯂꯛ ꯑꯗꯨꯗꯅꯤ ꯄꯥꯈꯪ ꯑꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯇꯧꯖꯕ ꯈꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯕꯥ ꯃꯈꯣꯡꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯇꯧꯕ ꯈꯝꯕꯅ ꯍꯌꯦꯡꯗꯤꯅꯦ ꯊꯪꯅꯕ ꯈꯨꯟꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯅꯍꯧꯏꯅꯦ꯫ ꯃꯗꯨꯒꯤ ꯏꯅꯦ ꯂꯩꯁꯤ ꯍꯥꯏꯕꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯍꯅꯨꯃꯥꯟ ꯃꯥꯟꯕꯤꯗꯨꯅ ꯌꯦꯡ ꯆꯠꯂꯨꯁꯤꯗꯅ ꯀꯩ ꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝ꯫ ꯐꯥꯏꯔꯦꯟꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯒꯤ ꯏꯃꯥ ꯑꯔꯤꯛꯄꯤ ꯏꯔꯣꯏ ꯃꯥꯟꯕꯤꯔꯒ ꯁꯥꯕ ꯂꯣꯏꯗꯕ ꯍꯅꯨꯃꯥꯟ ꯃꯥꯟꯕꯤ ꯀꯥꯏꯅ ꯍꯥꯏꯕꯒ ꯁꯥꯔꯤ꯫ ꯏꯁ ꯅꯪꯅ ꯁꯃꯨ ꯄꯨꯀꯪꯕꯤꯔꯕ ꯃꯥꯜꯂꯤꯁꯤꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯥꯏꯅ꯫ ꯅꯪꯗꯤ ꯌꯥꯝ ꯁꯨꯅꯤꯡꯉꯦ꯫ ꯅꯣꯏ ꯅꯃꯥꯇꯣꯟ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤꯗꯨꯅ ꯁꯤꯡ ꯈꯥꯏꯌꯨ ꯍꯥꯏꯔ ꯐꯥꯎꯕꯗ ꯇꯥꯁꯤꯟꯅꯗꯈꯩ ꯐꯃꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯅꯪꯅꯁꯨ ꯏꯁ ꯑꯗꯨꯒ ꯐꯨꯕꯤꯕꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯥꯏꯅ꯫ ꯆꯠꯂꯨ ꯑꯗ ꯑꯩꯒꯤ ꯈꯨꯄꯥꯛ ꯁꯟꯊꯤ ꯄꯥꯏꯔꯨꯕꯒꯤ ꯃꯅꯝ ꯆꯦꯟꯕꯁꯤꯅ ꯅꯥꯍꯨꯝꯗ ꯅꯞꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ꯫ ꯇꯨꯀꯠꯆꯩꯀꯣ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯁꯟꯊꯤ ꯃꯅꯝ ꯆꯦꯟꯕꯁꯤꯅ ꯊꯥꯖꯤꯜꯂꯛꯎꯔꯣ ꯀꯥꯏꯅ꯫ ꯌꯥꯝ ꯄꯛꯇꯕꯗꯣ ꯁ꯭ꯋꯥꯏꯗꯅꯦ ꯈꯤꯠꯇꯧꯕꯤꯔꯛꯑꯅꯨ꯫ ꯎꯕꯗ ꯌꯥꯝ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯁꯛꯃꯛꯅꯦ ꯄꯣꯂꯥꯡꯈꯣꯛ ꯁꯦꯒꯥꯏꯕ ꯍꯦꯛ ꯃꯥꯟꯈꯩ ꯊꯕꯛ ꯐꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ꯫ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯥ ꯈꯣꯡꯕꯥꯟ ꯇꯥꯕꯝꯒꯤ ꯏꯅꯦ ꯔꯥꯙꯦ ꯍꯥꯏꯕꯤ ꯃꯪꯒꯜ ꯑꯈꯣꯛꯄꯤ ꯃꯥꯟꯕꯤ ꯍꯣꯏꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯃꯣ ꯍꯥꯏꯕꯗ ꯅꯣꯏꯅꯃ ꯍꯅꯨꯃꯥꯟꯗꯨꯅ ꯁꯣꯔꯥꯔꯤꯟ ꯌꯧꯈꯩ ꯀꯧꯅꯈꯤꯕꯗꯣ ꯄꯣꯂꯥꯡꯈꯣꯛ ꯁꯦꯒꯥꯏꯕ ꯃꯤꯅꯥꯏ ꯃꯥꯟꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯥ? ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯇꯧꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗꯒ ꯌꯦꯡꯗꯦ꯫ ꯅꯃꯥꯏꯗꯣ ꯑꯔꯦꯝꯕꯗ ꯅꯞꯁꯜꯂꯛꯀꯅꯤ꯫ ꯁꯟꯊꯤ ꯃꯅꯝ ꯅꯝꯕꯋꯣ ꯍꯧꯗꯣꯡ ꯃꯊꯤ ꯄꯥꯏꯔꯨꯕꯒꯤ ꯃꯅꯝ ꯅꯝꯕ ꯈꯨꯠꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯈꯪꯅ ꯉꯥꯡꯉꯤꯅꯦꯕ ꯅꯪꯒꯤꯗꯣ ꯍꯥ? ꯑꯩꯈꯣꯏ ꯃꯥ ꯏꯔꯣꯏ ꯃꯥꯟꯕꯤꯗꯨꯅ ꯀꯧꯕ ꯇꯥꯍꯧꯗꯕꯗꯨꯗꯤ ꯀꯩꯅꯣ ꯈꯪꯉꯕꯣ ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯄꯩ ꯇꯧꯔꯤ ꯐꯥꯏꯔꯦꯟꯗꯤ꯫ ꯈꯝꯕꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯐꯥꯏꯔꯦꯟ ꯃꯈꯥ ꯇꯥꯅ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯄꯥꯟꯕ ꯄꯨꯡꯗꯣꯟꯗꯣ ꯄꯪꯌꯥꯝ ꯌꯥꯝꯗꯅ 6ꯇꯤ ꯁꯨꯖꯟꯈ꯭ꯔꯦ ꯆꯥꯁꯟꯕ꯫ ꯑꯗꯨꯅ ꯑꯃꯥꯡꯁꯪꯗ ꯑꯃꯥꯡꯕꯗꯣ ꯇꯥꯎ ꯌꯥꯗꯗꯅ ꯐꯅ ꯀꯨꯏꯅ ꯑꯃꯥꯡꯁꯪꯒꯤ ꯅꯤꯡꯊꯧ ꯑꯣꯜꯂꯨꯔꯦ ꯑꯩꯗꯣ꯫ ꯑꯗꯨꯗ ꯇꯥꯍꯧꯗꯕꯒꯤꯅꯦ ꯏꯁ ꯑꯩꯕꯨ ꯊꯕꯛ ꯀꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯃꯤꯒ ꯇꯥꯍꯟꯗꯅ ꯁꯛꯇ ꯁꯤꯒ ꯌꯥꯟ ꯑꯀꯣꯄꯤ ꯃꯥꯟꯈꯩ꯫ ꯇꯨꯀꯠꯆꯩꯍꯦ ꯇꯧꯅꯤꯌꯦ ꯌꯥꯔꯣꯏꯌꯦ꯫ ꯅꯊꯤꯕꯣꯡꯗꯣ ꯋꯥꯔꯛꯄ ꯉꯝꯗꯤꯌꯦ ꯅꯪ ꯑꯃ꯫ ꯆꯥꯕꯗꯅ ꯃꯔꯣꯜ ꯑꯃ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯂꯩꯔꯗꯅ ꯀꯔꯤꯕ ꯑꯩꯕꯨ ꯎꯌꯥꯟ ꯑꯀꯣꯄꯤ ꯃꯥꯜꯂꯦꯕ? ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯉꯥꯃꯨ ꯑꯀꯥꯕ ꯍꯦꯛ ꯃꯥꯟꯈꯩ꯫ ꯅꯪꯅ ꯊꯧꯔꯣꯗꯣ ꯅꯪ ꯑꯩ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯄꯥꯟꯅꯔꯤꯁꯦ ꯍꯥ? ꯁꯛꯇꯥꯃꯛꯅꯦ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯈꯩ꯫ ꯍꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯌꯦ ꯀꯩꯗꯧꯔꯒꯦ? ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯏꯁ ꯉꯥꯃꯨ ꯑꯀꯥꯁꯤꯗꯤ꯫ ꯅꯪ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯐꯖꯕꯁꯤꯅ ꯀꯥꯎꯔꯛꯑꯅꯤ ꯅꯌꯨꯝꯐꯥꯎ ꯌꯧꯅꯕ꯫ ꯂꯥꯏꯗꯤ ꯁꯥꯟꯅꯕꯗ ꯑꯃꯨꯛ ꯌꯥꯎꯔꯝꯅꯤ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯅꯣꯏ ꯅꯃꯥꯇꯣꯟ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤꯗꯨꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯊꯤꯅ ꯇꯧꯒꯟꯕꯗꯨꯗ ꯃꯔꯨ ꯑꯣꯏꯕꯤꯕ ꯋꯥꯅꯤ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯍꯥꯟꯅ ꯀꯥꯎꯊꯣꯛꯈ꯭ꯔꯗꯝꯅꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯔ ꯅꯪ ꯑꯃ꯫ ꯈꯝꯕꯅ ꯌꯥꯝꯅ ꯁꯥꯎꯕꯁꯤ ꯏꯕꯨꯡꯉꯣ ꯀꯧꯕꯁꯤꯅꯤ꯫ ꯃꯃꯥꯇꯣꯟ ꯁꯈꯤꯅ ꯑꯣꯠꯄꯒꯤ ꯋꯥ ꯍꯥꯏꯕꯗꯨ ꯃꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯐꯥꯏꯔꯦꯟꯅ ꯏꯕꯨꯡꯉꯣ ꯀꯧꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯏꯁ ꯀꯔꯤꯕ ꯏꯕꯨꯡꯉꯣ ꯅꯣꯏ ꯅꯄꯥꯒꯤ ꯏꯕꯨꯡꯉꯣꯔꯣ ꯑꯩꯁꯦ ꯍꯥ? ꯃꯗꯨꯒꯤ ꯃꯤꯡ ꯀꯧꯕꯁꯦ ꯏꯁꯥꯁꯦ ꯇꯤꯜꯂꯥꯏ ꯈꯝꯕꯤ ꯌꯥꯝ ꯆꯨꯏꯌꯦ ꯏꯁ ꯇꯨꯒ ꯆꯨꯡꯉꯦ ꯑꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯍꯣ ꯀꯧꯒꯦ ꯍꯥꯏꯔꯒꯅꯦ ꯏꯕꯨꯡꯉꯣꯒꯤ ꯃꯍꯨꯠꯇ ꯏꯕꯦꯝꯃ ꯑꯣꯏꯅ ꯀꯧꯋꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯞꯁꯔꯥ ꯍꯥꯏꯅ ꯀꯧꯋꯣ꯫ ꯃꯊꯪꯗꯗꯤ ꯈꯪꯉꯕ ꯉꯥꯃꯨ ꯑꯀꯥꯕ ꯃꯥꯟꯕꯧ꯫ ꯈꯝꯕ ꯅꯣꯛꯑꯝꯕꯗꯨ ꯑꯃꯨꯛ ꯁꯠ ꯃꯥꯡꯈꯤꯗꯨꯅ ꯐꯥꯏꯔꯦꯟꯗ ꯃꯃꯤꯠ ꯆꯣꯡꯊꯣꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯤ꯫ ꯈꯝꯕꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯐꯥꯏꯔꯦꯟꯗꯤ ꯀꯤꯕꯗꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯉꯛꯅꯁꯨ ꯌꯦꯡꯂꯤ꯫ ꯈꯝꯕꯅ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ? ꯉꯥꯃꯨ ꯑꯀꯥꯕ ꯅꯪꯅ ꯍꯥꯏꯕꯗꯨ ꯏꯁ ꯀꯔꯤꯕ? ꯅꯪꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔ ꯂꯩ ꯇꯥꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯗꯣ ꯖꯒꯣꯏ ꯁꯥꯕꯒꯤ ꯈꯨꯠꯀ ꯊꯦꯛꯂꯛꯏ ꯐꯥꯏꯔꯦꯟꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯒ꯫ ꯐꯥꯏꯔꯦꯟꯗꯤ ꯈꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥꯒ ꯍꯥꯏꯕꯒꯤ ꯃꯇꯝꯒ ꯄꯤꯕ ꯅꯠꯇꯦ꯫
ꯈꯝꯕꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ ꯐꯥꯏꯔꯦꯟꯗꯣ ꯉꯁꯥꯏꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯩꯔꯝꯕ ꯃꯣꯔꯥꯝꯕꯁꯨ ꯎꯔꯦ ꯈꯝꯕꯅ ꯅꯨꯄꯤꯒꯨꯝꯅ ꯈꯨꯠꯁꯥꯁꯤꯡꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯖꯒꯣꯏꯒ ꯁꯥꯔꯤ ꯃꯆꯤꯟꯗꯁꯨ ꯏꯁꯩꯁꯨ ꯁꯛꯂꯤ ꯑꯃꯨꯛꯁꯨ ꯐꯥꯏꯔꯦꯟꯗ ꯆꯣꯡꯁꯤꯜꯂꯒ ꯐꯥꯏꯔꯦꯟꯒꯤ ꯃꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯊꯦꯛꯆꯤꯜꯂꯗꯨꯅ ꯇꯥ ꯇꯤꯡ ꯇꯤꯡ ꯇꯥ ꯇꯤꯡ ꯇꯤꯡ ꯁꯨꯃꯥꯏꯅ ꯁꯥꯔ ꯂꯩꯇꯥꯔꯤꯅꯦ ꯍꯩꯁ ꯁꯤꯗꯤ ꯏꯁꯩꯗꯨꯝ ꯁꯛꯑꯒ ꯖꯒꯣꯏꯗꯨꯝ ꯁꯥꯒꯦꯗꯍꯦ ꯈꯝꯕ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯛꯄ ꯍꯧꯔꯛꯏ ꯐꯥꯏꯔꯦꯟ ꯃꯣꯔꯥꯝꯕ ꯑꯅꯤꯗꯨ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯈꯝꯕꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯖꯒꯣꯏ ꯁꯥꯖꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯉꯤ ꯈꯝꯕꯗ ꯑꯗꯨꯒ ꯐꯥꯏꯔꯦꯟꯗꯨ ꯃꯣꯔꯥꯝꯕꯒꯤ ꯃꯅꯥꯀꯣꯡꯗ ꯆꯤꯔꯣꯡꯂꯣꯏ ꯀꯩꯔꯣꯏ ꯇꯧꯅ ꯅꯠꯇꯦ ꯏꯇꯥꯎ ꯃꯣꯔꯥꯝꯕ ꯏꯕꯥꯅꯤꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯍꯦꯛꯇ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯃꯁꯤꯒꯤ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤꯁꯤꯅ ꯍꯦꯛꯇ ꯖꯒꯣꯏ ꯁꯥꯖꯤꯜꯂꯛꯑꯦꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯅꯨꯄꯤꯅꯦꯃꯤ ꯑꯁꯤꯒꯤ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤꯁꯦ ꯑꯁ ꯅꯝꯊꯤꯖꯔꯣ ꯁ꯭ꯋꯥꯏꯗ ꯁꯣꯔ ꯃꯅꯝꯅꯤꯅ ꯍꯧꯗꯣꯡ ꯑꯁꯤꯕ ꯆꯥꯔꯨꯕ꯭ꯔꯥ ꯈꯪꯗꯦ ꯆꯠꯊꯣꯛ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯁꯥꯔꯤꯁꯤ ꯌꯦꯡꯈꯤꯒꯦ ꯑꯝꯇ ꯏꯁ ꯑꯩꯕꯨ ꯁꯣꯔ ꯅꯝꯊꯤ ꯀꯥꯏꯅ ꯅꯥꯎꯍꯨꯝꯗ ꯅꯞꯁꯤꯜꯂꯛꯀꯅꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤꯅ ꯑꯣ ꯌꯦꯡꯖꯔꯣ ꯑꯩ ꯀꯩꯝ ꯌꯦꯠꯆꯔꯔꯣꯏ ꯐꯥꯏꯔꯦꯟ ꯑꯃꯗꯤ ꯃꯣꯔꯥꯝꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯝꯕꯅ ꯖꯒꯣꯏ ꯁꯥꯈꯤꯕꯗꯨ ꯌꯦꯡꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯝꯕ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯅꯨꯄꯤꯒꯤ ꯃꯈꯣꯟꯗ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯐꯥꯏꯔꯦꯟ ꯑꯃꯗꯤ ꯃꯣꯔꯥꯝꯕ ꯖꯒꯣꯏꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ ꯁꯤꯕꯨꯗ ꯊꯣꯏꯅ ꯍꯥꯎꯕ ꯍꯩꯗꯤ ꯆꯤꯟꯗꯝꯕ ꯍꯩꯅꯤꯗ ꯈꯝꯕ ꯂꯩ ꯂꯩꯗꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯆꯤꯟꯗ ꯇꯁ ꯀꯝꯗꯧꯏ ꯄꯦꯟꯈꯩ ꯁꯥꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯔꯥꯝꯕꯒ ꯐꯥꯏꯔꯦꯟꯒ ꯑꯅꯤꯗꯣ ꯉꯁꯥꯏꯈꯩ ꯖꯒꯣꯏꯗꯨꯗ ꯃꯤꯠ ꯆꯣꯏꯗꯕ ꯃꯈꯩ ꯈꯝꯕꯗ ꯌꯦꯡꯉꯝꯕꯅꯤ ꯈꯝꯕꯅ ꯃꯈꯣꯟ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯂꯥꯎꯔꯛꯄꯗꯨꯗ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯣꯔꯥꯝꯕꯅ ꯈꯪꯉꯦ ꯀꯩꯅꯣ ꯉꯁꯥꯏ ꯅꯨꯄꯤꯒꯤ ꯃꯈꯣꯟꯗ ꯏꯁꯩꯒ ꯁꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤ ꯈꯣꯟ ꯑꯣꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯅꯠꯇꯦꯅꯦ ꯈꯝꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯑꯒ ꯆꯞ ꯆꯥꯒꯗꯕꯅꯤ ꯅꯪꯁꯦ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯏꯕꯨꯡꯉꯣꯅ ꯉꯁꯤꯅꯦ ꯁꯣꯏꯔꯣꯏꯍꯦ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕ ꯃꯥꯟꯕ ꯅꯣꯏ ꯑꯅꯤꯃꯛ ꯐꯥꯏꯔꯦꯟꯁꯨ ꯃꯣꯔꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯝꯃꯤ ꯑꯁꯦꯡꯀꯤꯅꯤ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯔ ꯅꯪꯁꯦ ꯅꯣꯡꯃ ꯈꯛꯇ ꯁꯣꯏꯕꯅꯤ ꯅꯗꯥꯎꯗꯤ ꯑꯣꯈꯥꯛꯇꯤ ꯌꯥꯗꯕꯖꯥꯠꯅꯤ ꯅꯪꯁꯦ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯧ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯗꯥꯎ ꯌꯥꯅꯕ ꯏꯁ ꯅꯪꯗꯧꯅ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯅꯝꯊꯤꯕꯤ ꯂꯩꯁꯥꯕꯤꯒ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ ꯍꯥ ꯅꯪꯒꯤ ꯆꯤꯟꯁꯤꯗꯤꯅꯦ ꯂꯟꯁꯣꯠꯄꯤꯗꯒꯤ ꯍꯦꯟꯅ ꯋꯥꯠꯇꯦꯍꯦ ꯐꯥꯏꯔꯦꯟꯒꯤ ꯋꯥꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯈꯝꯕ ꯑꯗꯣ ꯃꯣꯔꯥꯝꯕꯅ ꯅꯨꯄꯤ ꯃꯄꯣꯛꯇ ꯄꯣꯛꯑꯝꯃꯗꯤ ꯐꯒꯅꯤ ꯍꯥꯏꯕꯗꯨꯅ ꯈꯝꯕ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯑꯩ ꯄꯣꯛꯄꯗꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯁꯤꯅꯝ ꯅꯝꯕꯤ ꯑꯕꯣꯛꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯅꯝ ꯅꯝꯕꯤꯗꯨꯅ ꯁꯤꯈ꯭ꯔꯤꯗꯣ ꯇꯥꯟ ꯏꯀꯥꯏꯈꯩ ꯇꯪꯀꯥꯏꯕꯤꯗꯣ ꯑꯩ ꯄꯣꯛꯄꯗꯅꯤ ꯍꯥꯏꯔꯝꯃꯤ ꯁꯤꯅꯝ ꯅꯝꯕꯤ ꯑꯕꯣꯛꯇꯨꯅ ꯀꯩꯒꯨꯝꯕ ꯑꯩ ꯄꯣꯛꯑꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯏꯃꯥ ꯇꯥꯟꯀꯥꯏꯕꯤꯗꯣ ꯂꯩꯔꯝꯅꯤꯀꯣ ꯑꯩꯈꯣꯏ ꯏꯄꯥ ꯁꯅꯤꯡꯍꯟꯕ ꯃꯥꯟꯕꯗꯨꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯅꯃꯥ ꯍꯥꯠꯄꯤꯅꯁꯨ ꯀꯧꯏ ꯑꯩꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯇꯥꯟꯀꯥꯏꯕꯤꯅ ꯁꯤꯈꯤꯕ ꯆꯍꯤ 5 ꯂꯩꯕꯒ ꯀꯥꯂꯤꯃꯥꯏ ꯃꯥꯟꯕꯤ ꯏꯃꯥꯇꯣꯟ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤꯗꯣ ꯄꯨꯁꯤꯜꯂꯛꯄꯅꯦ ꯑꯁ ꯅꯨꯡꯉꯥꯏꯕꯅꯤꯗ ꯃꯇꯝꯗꯣ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤ ꯆꯠꯄ ꯉꯝꯗꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯏꯁ ꯑꯩꯈꯣꯏ ꯏꯄꯥ ꯁꯟꯅꯤꯡꯍꯟꯕꯗꯨꯅ ꯑꯩ ꯂꯩꯔꯤꯈꯩ ꯌꯨꯝꯗ ꯆꯪꯉꯛꯑꯣꯏ ꯀꯥꯏꯅ ꯂꯪꯐꯩꯗ ꯆꯠꯈꯤꯕ ꯃꯇꯝꯗꯣ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯅꯤ ꯑꯕꯣꯛ ꯁꯤꯅꯝ ꯅꯝꯕꯤꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯗꯣ ꯑꯕꯣꯛꯅ ꯂꯩꯈꯤꯗꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯊꯥꯗꯣꯛꯑꯝꯕꯅꯤ ꯃꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒ ꯐꯥꯎꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯃꯣꯏꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯀꯞꯀꯦꯗꯍꯦ ꯑꯩ ꯈꯝꯕ ꯑꯁꯤ ꯍꯥꯏꯅ ꯀꯞꯊꯣꯔꯛꯑꯝꯃꯤ ꯃꯗꯨꯗ ꯃꯣꯔꯥꯝꯕ ꯐꯥꯏꯔꯦꯟ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯛꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯆꯕ ꯈꯝꯕꯅ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯅꯥꯎꯒꯨꯝꯕꯅꯤ ꯈꯝꯕꯁꯦ ꯃꯈꯣꯏ ꯑꯅꯤꯗꯗꯤ ꯑꯗꯨꯅ ꯈꯝꯕꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯍꯥꯏꯕꯗ ꯇꯥꯏ ꯑꯅꯤꯗꯣ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯟꯅ ꯅꯨꯄꯥ ꯑꯣꯏꯅꯕ ꯁꯦꯝꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯄꯨꯛꯅꯨꯡꯒꯤ ꯑꯣꯏꯕꯅ ꯄꯥꯛꯅ ꯁꯦꯝꯗꯣꯛꯄ ꯉꯝꯈꯤꯗꯦ ꯃꯔꯨꯞ ꯑꯅꯤꯅ ꯑꯗꯨꯛ ꯄꯥꯝꯖꯕꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯅꯤꯗꯣ ꯈꯝꯕꯅ ꯀꯞꯄ ꯎꯔꯒ ꯃꯈꯣꯏꯗꯨ
ꯈꯝꯕꯕꯨ ꯀꯞꯄ ꯐꯅꯕꯅꯤ ꯍꯥꯏꯅ ꯅꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯏꯁ ꯅꯪꯅ ꯀꯞꯄꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯃꯤꯠꯇꯗꯤ ꯈꯣꯡ ꯍꯥꯃꯝꯗꯒꯤ ꯁꯪꯕ ꯍꯦꯛ ꯃꯥꯟꯈꯩ ꯕꯨꯙ ꯁꯦꯒꯥꯏꯕ ꯎꯕꯗ ꯃꯥꯟꯗ꯭ꯔꯃꯤ ꯅꯪꯕꯣꯁꯦ꯫ ꯍꯣꯏꯅꯦ ꯂꯪꯀꯥ ꯍꯤꯡꯆꯥꯕ ꯃꯥꯟꯕꯩꯗꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯐꯅ ꯑꯗꯨꯝ ꯃꯥꯜꯂꯤꯅꯦ꯫ ꯅꯈꯣꯏꯕꯥꯅꯤꯅ ꯃꯥꯟꯒꯦ ꯃꯥꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯁꯤꯟꯅꯗꯅ ꯇꯨꯀꯠꯆꯩꯌꯦ꯫ ꯈꯝꯕ ꯀꯞꯄ ꯌꯥꯝꯅ ꯊꯨꯅ ꯐꯩ ꯈꯪꯕꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ꯫ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯐꯥꯏꯔꯦꯟ ꯈꯝꯕꯒꯤ ꯄꯨꯛꯆꯦꯜ ꯐꯖꯅ ꯈꯪꯕ ꯃꯔꯝꯅ ꯈꯝꯕ ꯑꯁꯤ ꯄꯥꯛꯅ ꯁꯥꯎꯒꯟꯗꯦ, ꯌꯥꯝꯅ ꯆꯝꯃꯤ, ꯁꯥꯎꯔꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯐꯩ꯫ ꯃꯔꯧ ꯊꯝꯕ ꯍꯩꯖꯗꯕ ꯈꯝꯕꯅꯤ, ꯃꯔꯥꯏꯕꯛ ꯊꯤꯅ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯒ ꯃꯔꯨꯞ ꯑꯣꯏꯔꯤ ꯍꯥꯏꯕ ꯈꯪꯏ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯈꯝꯕꯁꯦ꯫ ꯑꯗꯨꯅ ꯃꯣꯔꯥꯝꯕ ꯐꯥꯏꯔꯦꯟ ꯑꯅꯤꯅ ꯈꯛ ꯈꯪꯒꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯗ ꯁꯥꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯈꯝꯕꯒꯨꯝꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯣꯔꯥꯝꯕ ꯐꯥꯏꯔꯦꯟ ꯑꯅꯤꯒꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯑꯁꯦꯡꯕ ꯃꯔꯨꯞꯄꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕ ꯇꯞꯊꯅ ꯉꯁꯥꯏ ꯐꯥꯏꯔꯦꯟꯒ ꯈꯝꯕꯒ ꯈꯠꯅꯈꯤꯕꯒꯤ ꯃꯔꯝꯗ ꯍꯪꯉꯛꯏ꯫ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ? ꯅꯣꯏꯕꯥꯅꯤꯅ ꯍꯨꯏ ꯍꯧꯗꯣꯡ ꯁꯥꯗꯅ ꯅꯆꯤꯟ ꯑꯇꯨꯝꯕꯁꯤꯡꯗꯣ ꯂꯝ ꯌꯧꯅ ꯇꯨꯝꯊꯣꯛꯈꯩ ꯈꯠꯅꯔꯝꯃꯤꯗꯨꯅ ꯉꯁꯥꯏ? ꯈꯝꯕ ꯀꯞꯄꯝꯕꯗꯒꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯟꯗꯨꯅ ꯑꯩꯗꯤ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯊꯪꯅꯕ ꯈꯨꯟꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩꯌꯦꯅ ꯍꯥꯏꯕ ꯈꯛꯅꯤ꯫ ꯐꯥꯏꯔꯦꯟ ꯈꯝꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯃꯥꯁꯨ ꯂꯩꯔꯝꯕꯅꯤ꯫ ꯈꯝꯕꯒꯤ ꯋꯥ ꯇꯥꯕꯗꯨꯗ ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯍꯥꯏꯗꯤꯅꯦ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤ ꯅꯪ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯅꯪ ꯁꯞꯇ ꯈꯜꯂꯨꯅꯦ꯫ ꯅꯪꯒꯤ ꯕꯨꯙꯒꯨꯝꯅ ꯐꯠꯇ꯭ꯔꯕ ꯒ꯭ꯌꯥꯟꯗꯨꯅ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣꯗꯣ ꯃꯁꯤꯒꯤ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤꯁꯤꯅ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯅꯃꯥ ꯑꯔꯤꯛꯄꯤ ꯁꯥꯕ ꯂꯣꯏꯖꯤꯕ ꯍꯅꯨꯃꯥꯟ ꯃꯥꯟꯕꯤ ꯑꯗꯩ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯩ ꯁꯤꯗꯕꯨ ꯇꯨꯃꯤꯟꯅ ꯂꯩꯗꯧꯔꯤꯔꯕ? ꯅꯪꯗꯤ ꯅꯨꯄꯤ ꯀꯥꯏꯅꯕꯗꯒꯤ ꯑꯩꯈꯣꯏ ꯈꯟꯅꯩꯁꯦ ꯀꯔꯤ ꯃꯇꯤꯛ ꯇꯥꯔꯝꯃꯣꯏꯌꯦ ꯑꯂꯥꯗꯤꯟ ꯃꯥꯟꯕ ꯅꯅꯥ ꯑꯅꯤꯗꯨꯅ ꯑꯩ ꯈꯪꯉꯦꯕ꯫ ꯑꯩꯈꯣꯏ ꯑꯞꯁꯔꯥ ꯏꯕꯥꯅꯤ ꯉꯁꯥꯏ ꯈꯠꯅꯕꯗꯨꯗꯤ ꯉꯁꯥꯏꯅ ꯊꯤ ꯑꯣꯟꯈ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯣ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ? ꯍꯣꯏꯅꯦ ꯑꯣꯟꯈ꯭ꯔꯦꯅꯦ ꯄꯣꯂꯥꯡꯈꯣꯛ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯅꯪꯕꯣ꯫ ꯈꯝꯕ ꯐꯥꯏꯔꯦꯟ ꯑꯅꯤꯗꯨꯅ ꯈꯠꯅꯕꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯗꯨꯅ ꯃꯣꯔꯥꯝꯕꯒ ꯀꯥꯏꯅꯈꯤꯕ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤ ꯐꯖꯕꯤꯗꯨꯒꯤ ꯑꯣꯏꯅ ꯃꯤꯋꯥ ꯉꯥꯡꯅꯔꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯥꯏꯔꯦꯟꯁꯨ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤ ꯃꯤꯡꯈꯛ ꯐꯖꯕꯤ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯦꯟꯅꯈ꯭ꯔꯕ ꯏꯇꯥꯎ ꯃꯣꯔꯥꯝꯕꯁꯤꯗ ꯑꯊꯤꯕꯤ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯕꯒ ꯁꯥꯔꯗꯅ ꯁꯦꯜꯒ ꯈꯔ ꯄꯥꯏꯕ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯃꯨꯊꯤ ꯊꯤꯕꯗꯨꯗ ꯂꯨꯍꯣꯡꯈꯤꯗꯅ ꯃꯗꯨꯒꯤ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯆꯒꯥ ꯀꯥꯕꯤꯗꯣ꯫ ꯍꯣꯏꯅꯦ ꯉꯥꯃꯨ ꯑꯀꯥꯕ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤꯅꯦ꯫ ꯅꯠꯇꯦ ꯍꯥꯏꯕ ꯂꯩꯁꯥꯕꯤꯅꯦꯌꯦ ꯑꯗꯨꯕꯨ ꯑꯩꯗꯧꯅ ꯃꯁꯥ ꯃꯔꯨ ꯇꯅꯥꯟ ꯂꯩꯒꯤꯗꯤ ꯍꯥꯏꯗꯤꯅꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯣꯏꯒꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯪꯖꯥꯎ ꯁꯛꯈꯛ ꯐꯖꯕꯁꯤꯅ ꯀꯣꯏꯒꯗꯕ ꯑꯗꯨꯒꯅꯦ ꯃꯁꯤꯒꯤ ꯑꯄꯪꯖꯥꯎꯁꯤꯅꯅꯦ ꯀꯣꯏꯅꯩꯌꯦꯅ ꯀꯔꯤꯝ ꯍꯥꯏꯗꯕꯅꯦ ꯑꯩ ꯃꯥ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯏꯔꯨꯕ ꯊꯥ ꯑꯃꯗꯕꯨ ꯑꯃꯈꯛ ꯂꯨꯖꯩ ꯍꯥꯏꯅꯦ꯫ ꯏꯁ ꯃꯁꯤꯗꯩꯁꯤꯗ ꯁꯟꯊꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯣꯔꯥꯝꯕꯁꯤꯗ ꯀꯦꯁꯟꯅꯔꯗꯅ ꯈꯝꯕꯗꯨ ꯐꯖꯕꯤꯒꯤ ꯃꯑꯣꯡꯗ ꯋꯥꯁꯨ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯇꯥ ꯃꯣꯔꯥꯝꯕ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯅꯠꯇꯕ ꯅꯨꯄꯥꯗ ꯑꯩꯗꯤ ꯌꯨꯝꯁꯨꯡ ꯄꯥꯜꯂꯣꯏ꯫ ꯅꯪꯅ ꯑꯩꯒꯤꯗꯤ ꯑꯍꯧꯕꯁꯨꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨꯅꯤ꯫ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯍꯤ ꯊꯤꯕ ꯈꯣꯏꯃꯨ ꯑꯃꯒꯨꯝꯅ ꯆꯠꯄꯤꯈꯤꯅꯨꯀꯣ ꯑꯩꯒꯤ ꯇꯥ ꯃꯣꯔꯥꯝꯕ ꯅꯨꯡꯁꯤꯕ ꯀꯥꯏꯅ꯫ ꯃꯁꯤꯒꯤ ꯁꯟꯊꯤꯒꯤ ꯀꯣꯛ ꯄꯥꯟꯕꯁꯤꯅ ꯊꯥꯖꯗꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯁꯦꯜꯒ ꯄꯤꯔꯗꯅ ꯃꯔꯥꯏꯕꯛ ꯌꯣꯡꯆꯥꯛ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯣꯡꯕꯗꯣ ꯐꯩ ꯍꯥꯏꯒꯗꯤ ꯈꯪꯗꯦꯅꯦ꯫ ꯍꯧꯗꯣꯡꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤꯗꯣ ꯃꯁꯛꯅꯤꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯒꯤ ꯍꯦꯟꯅ ꯃꯨꯏꯅꯦ꯫ ꯏꯁ ꯑꯗꯨꯒ ꯐꯖꯕꯤ ꯀꯥꯏꯅ ꯑꯣꯔꯦꯍꯦ ꯑꯩꯗꯤ꯫ ꯐꯥꯏꯔꯦꯟꯅ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯅꯪ ꯑꯉꯛꯄꯁꯤꯃꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯋꯥ ꯐꯖꯕꯤꯅꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯜꯂꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤ ꯍꯥꯏꯁꯦ ꯆꯨꯝꯈ꯭ꯔꯕ꯫ ꯏꯁ ꯑꯣꯔꯦꯍꯦ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯑꯊꯤꯕꯤ ꯐꯖꯕꯤ ꯃꯥꯜꯂꯦ ꯀꯥꯏꯅ꯫ ꯑꯞꯁꯔꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯑꯊꯤꯕꯤ ꯃꯤꯡꯈꯛ ꯐꯖꯕꯤꯗꯣ ꯃꯥꯜꯂꯤ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯉꯥꯃꯨ ꯑꯀꯥꯕ ꯃꯥꯟꯕ ꯅꯪ ꯍꯥ? ꯏꯁ ꯑꯩꯕꯨ ꯉꯥꯃꯨ ꯑꯀꯥꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪꯅ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤꯅꯤ ꯀꯩꯅꯣ ꯃꯥꯜꯂꯤꯁꯦ? ꯀꯔꯤ ꯑꯩꯕꯨ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ? ꯃꯊꯪꯒ ꯍꯥꯏꯔꯛꯎ ꯌꯨꯝꯃꯥꯏ ꯆꯟꯕ ꯅꯃꯥꯏꯗꯨ ꯊꯥꯖꯟꯒꯦ꯫ ꯀꯔꯤ ꯑꯩꯕꯨ ꯌꯨꯝꯃꯥꯏ ꯆꯟꯕ ꯃꯥꯏ ꯀꯥꯏꯅ? ꯅꯪꯅ ꯊꯥꯖꯟꯕꯗ ꯑꯩꯅ ꯑꯃꯨꯛ ꯆꯍꯤ 10 ꯍꯥꯝꯅꯤ ꯈꯪꯗꯕ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯐꯥꯏꯔꯦꯟꯗꯨ ꯈꯝꯕꯗ ꯀꯥꯎꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯙꯞ ꯇꯧꯗꯨꯅ ꯎꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯕꯗꯨꯗ ꯈꯝꯕ ꯃꯥꯁꯨ ꯐꯥꯏꯔꯦꯟꯅ ꯀꯥꯎꯒꯦ ꯇꯧꯕꯗ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯅ ꯁꯦꯝꯂꯝꯃꯤ꯫ ꯀꯥꯎꯅꯦ ꯑꯩ ꯌꯦꯡꯒꯦꯅꯦ ꯁꯦ ꯀꯥꯎꯕꯤꯔꯣꯅꯦ ꯑꯩ ꯉꯥꯏꯔ ꯂꯩꯔꯕꯅꯦ꯫
ꯍꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯀꯥꯎꯔꯛꯑꯕ ꯑꯩꯅ ꯅꯪꯒꯤ ꯆꯍꯤ ꯀꯨꯝꯕ ꯑꯃ ꯍꯥꯝꯅꯤ ꯈꯪꯗꯕ ꯅꯈꯣꯡ ꯐꯥꯎꯇꯣꯛꯈ꯭ꯔꯣ ꯅꯁꯥ ꯄꯨꯝꯕ ꯂꯪꯈꯤꯗꯣꯏꯅꯤ ꯅꯣꯏ ꯅꯃꯥ ꯑꯔꯤꯛꯄꯤ ꯍꯅꯨꯃꯥꯟ ꯁꯥꯕ ꯂꯣꯏꯗꯕꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎ ꯌꯧꯅꯕ ꯈꯪꯉꯦꯗꯅ ꯁꯦ ꯀꯥꯎꯔꯛꯎꯅꯦ ꯑꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯛꯅ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯣꯔꯥꯡꯕꯅ ꯁꯨꯁꯨ ꯇꯧꯅ ꯀꯞꯄꯛꯄꯗꯨ ꯎꯔꯒ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯅꯤꯗꯣ ꯐꯥꯏꯔꯦꯟꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯣꯔꯥꯡꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯪꯊꯥꯗ ꯊꯥꯕꯤꯔꯤ ꯀꯞꯀꯅꯨ ꯍꯥꯏꯅ ꯃꯗꯨ ꯎꯕꯗ ꯈꯝꯕꯅ ꯍꯦ ꯄꯣꯂꯥꯡꯈꯣꯛ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯅꯪꯅ ꯂꯦꯡꯖꯨꯝꯗ ꯄꯪꯊꯥꯗ ꯊꯥꯕꯒꯤ ꯃꯍꯨꯠ ꯀꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯣꯏ ꯅꯃꯥ ꯑꯔꯤꯛꯄꯤꯗꯨꯅ ꯐꯨꯅꯕ ꯊꯝꯕ ꯑꯎꯟꯄꯣꯠꯀ ꯃꯥꯜꯂꯨꯔꯕꯣ ꯃꯁꯤꯒꯤ ꯑꯄꯪꯖꯥꯎꯁꯦ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯐꯥꯏꯔꯦꯟꯗ ꯉꯥꯡꯉꯤ ꯑꯃꯨꯛ ꯃꯣꯔꯥꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯄꯛꯇꯦꯀꯣ ꯌꯥꯝꯅ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯔꯒ ꯀꯞꯇꯅꯒ ꯇꯧꯔꯗꯅ ꯄꯛꯇꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯈꯖꯥꯏꯗꯨꯗ ꯑꯣꯟ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯀꯞꯄꯒ ꯂꯣꯏ ꯐꯈꯤꯅꯤꯁꯦ ꯃꯣꯔꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯈꯪꯕꯗꯨ ꯅꯣꯕꯥꯞꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯅꯣꯕꯥꯞꯁꯤꯗꯒꯤ ꯑꯃ ꯍꯦꯛꯑꯒ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯇꯤꯟꯒ ꯆꯨꯝꯃꯤ ꯑꯋꯣꯏꯕ ꯑꯁꯤꯒꯤ ꯅꯣꯕꯥꯞꯁꯦ ꯎꯕꯒ ꯑꯩꯗꯤ ꯐꯥꯏꯔꯦꯟꯅ ꯏꯁ ꯁꯛꯇꯥ ꯑꯁꯤꯒ ꯁꯤꯗꯤꯅꯦ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯅꯪꯗꯤ ꯌꯥꯡꯈꯩꯅꯤꯅ ꯈꯪꯉꯔꯣꯏ ꯆꯠꯂꯣ ꯑꯗꯨꯅ ꯑꯁꯤ ꯍꯦꯛꯒ ꯆꯥꯔꯣ ꯅꯌꯨꯝꯗ ꯑꯃꯁꯤꯒ ꯑꯩꯒꯗꯤ ꯊꯦꯡꯉꯅꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯅꯪꯗꯤ ꯅꯣꯏ ꯅꯃꯥ ꯑꯇꯣꯝꯕꯤ ꯑꯣꯛ ꯃꯥꯟꯕꯤꯗꯨꯅꯅꯦ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯆꯠꯂꯣ ꯌꯨꯝꯗ ꯏꯁ ꯀꯔꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯍꯧꯕꯗꯣ ꯑꯩꯅ ꯆꯥꯅꯤꯡꯗꯕꯒꯤ ꯅꯣꯏꯗ ꯍꯧꯕꯅꯤ ꯑꯃꯁꯤꯁꯨ ꯅꯨꯄꯤ ꯑꯊꯤꯕꯤ ꯑꯃ ꯀꯥꯏꯅꯕꯗꯨꯗ ꯅꯣꯛꯇꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯤꯕꯣꯡ ꯂꯥꯎꯕꯤ ꯏꯆꯟꯅꯨꯄꯤꯅ ꯍꯦꯟꯅ ꯆꯥꯕꯗꯨꯗ ꯁꯤꯗ ꯆꯥꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯡꯈꯩꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯅꯣꯏꯒꯤꯁꯦ ꯅꯠꯇꯦ ꯑꯩꯒ ꯄꯨꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯃꯥꯜꯂꯦ ꯐꯥꯏꯔꯦꯟ ꯈꯝꯕꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯣꯔꯥꯡꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯔꯨꯞ ꯑꯣꯏꯔꯛꯄꯅꯤ ꯈꯔ ꯈꯠꯅ ꯈꯔ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯀꯧꯅ ꯉꯥꯡꯅꯗꯕꯗꯨꯗꯤ ꯇꯧꯅꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯈꯔ ꯇꯧꯖꯕ ꯈꯝꯕ ꯑꯁꯤ ꯃꯌꯥꯝꯅ ꯂꯛꯅꯕꯤ ꯑꯌꯥꯝꯕ ꯄꯨꯟꯕꯤꯗꯦ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯄꯨꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯄꯨꯟꯕꯤꯕꯅꯤ ꯈꯝꯕꯁꯤ ꯃꯤꯅ ꯀꯔꯦꯝꯅꯔꯛꯑꯁꯨ ꯈꯝꯕꯒꯤ ꯃꯤꯆꯪꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯝꯃꯤ ꯈꯠꯅꯩ ꯑꯌꯥꯝꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯑꯌꯥꯝꯕ ꯈꯝꯕ ꯑꯁꯤ ꯅꯨꯄꯤ ꯌꯥꯝꯅ ꯃꯥꯜꯂꯤ ꯁꯍꯔꯒꯤ ꯅꯨꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯀꯣꯏꯕ ꯂꯥꯛꯄꯗ ꯑꯌꯥꯝꯕ ꯈꯝꯕꯕꯨ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯂꯨꯝꯕ ꯂꯥꯛꯄꯁꯨ ꯃꯣꯔꯥꯡꯕ ꯐꯥꯏꯔꯦꯟꯒꯅ ꯍꯦꯛꯇ ꯐꯨꯊꯩ ꯑꯗꯨꯅ ꯃꯤꯅ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯈꯝꯕꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯐꯥꯏꯔꯦꯟꯅ ꯍꯧꯖꯤꯛ ꯈꯝꯕꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯈꯪꯏ ꯈꯝꯕꯒꯤ ꯃꯃꯥꯇꯣꯟ ꯁꯈꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯝꯗꯦ ꯍꯥꯏꯅ ꯉꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯈꯝꯕꯗ ꯐꯥꯏꯔꯦꯟ ꯅꯨꯡꯉꯥꯏꯇꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦꯗ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯣꯏ ꯅꯃꯥ ꯑꯇꯣꯟꯕꯤ ꯑꯣꯛ ꯃꯤꯔꯣꯟꯕꯤꯗꯨꯅ ꯉꯥꯡꯕꯤꯅꯤꯅ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯃꯣꯔꯥꯡꯕꯁꯦ ꯏꯅꯦ ꯑꯃꯨꯕꯤꯒꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯐꯥꯎꯗ ꯆꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯑꯗꯨꯅꯅꯦ ꯁꯥꯎꯅꯨ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯃꯣꯔꯥꯡꯕꯁꯨ ꯇꯥꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯆꯥꯔꯁꯤ ꯇꯥꯎꯕꯤ ꯈꯝꯕꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯏꯕꯥꯅꯤꯅ ꯃꯥꯒꯤ ꯑꯊꯤꯕꯤ ꯃꯤꯡꯈꯛ ꯐꯖꯕꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯏꯅꯦ ꯑꯃꯨꯕꯤ ꯍꯣꯏꯒꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯐꯥꯎꯗ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯏꯁꯥꯁꯦ ꯑꯣꯔꯦꯍꯦ ꯑꯋꯣꯏꯕ ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯖꯍꯧꯔꯒꯦ ꯃꯁꯛ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯈꯝꯕ ꯃꯥꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯣꯔꯥꯡꯕ ꯑꯃꯗꯤ ꯐꯥꯏꯔꯦꯟꯁꯨ ꯍꯤꯗꯥꯛ ꯌꯣꯟꯐꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯃꯄꯥꯡ ꯈꯥꯏꯅꯔꯕꯤ ꯆꯤꯛꯂꯥꯒꯨꯝꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯞꯅ ꯎꯔꯤꯕ ꯏꯪꯅ ꯂꯦꯝꯅ ꯐꯖꯔꯕ ꯈꯨꯟ ꯑꯗꯨꯕꯨ ꯌꯦꯡꯖꯔꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃ ꯇꯍꯥ ꯆꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯊꯤꯟꯕ ꯏꯃꯥ ꯂꯩꯃ ꯍꯣ ꯏꯃꯥ ꯂꯩꯃ ꯇꯥꯕꯤꯕ꯭ꯔꯣ ꯏꯃꯥ ꯂꯩꯃ ꯀꯣꯟꯅ ꯊꯪꯗ ꯇꯥꯔꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯂꯩꯃ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯅꯨꯄꯤꯗꯨꯅ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯟꯅ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ ꯅꯨꯄꯤꯗꯨꯗ ꯏꯃꯥ ꯂꯩꯃ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯇꯣꯃꯥꯜ ꯃꯈꯣꯡꯗ ꯐꯥꯎꯔꯒ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯉꯥꯡꯅ ꯁꯛꯅꯕ ꯇꯥꯗꯅ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩꯍꯧꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯎꯕ ꯃꯈꯩ ꯏꯃꯥꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯨꯅ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯁꯦ ꯏꯕꯦꯝꯃ ꯅꯪꯅꯦ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃꯒ ꯂꯐꯣꯏ ꯆꯪꯊꯣꯛꯄ ꯑꯃꯒ ꯇꯥꯏꯔꯦꯟ ꯃꯁꯥ 8 ꯑꯃ ꯍꯦꯛꯑꯒ ꯊꯝꯃꯨ ꯑꯗꯨꯒꯅꯦ ꯄꯨꯡꯐꯥꯏ ꯃꯅꯥ 3 ꯑꯃ
ꯑꯩꯅꯦ ꯏꯔꯨ ꯐꯠ ꯂꯨꯖꯔꯒ ꯂꯥꯛꯑꯒꯦ ꯅꯪꯁꯤ ꯀꯩꯁꯥꯝꯒꯤ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯅꯕ ꯇꯧꯕꯤꯔꯛꯑꯣꯀꯣ ꯏꯃꯥꯅ ꯍꯣꯏ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯕꯈꯩꯗꯣ ꯃꯇꯤꯛ ꯆꯥꯅ ꯊꯝ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯅꯕ ꯄꯣꯠꯂꯝ ꯁꯨꯅ ꯊꯝ ꯏꯃꯥꯅ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯐꯠ ꯂꯥꯛꯇꯧꯔꯤꯕꯅꯤ ꯀꯨꯏꯔꯣꯏ ꯏꯃꯥꯅ ꯂꯥꯛꯄꯗꯤ ꯑꯩꯅ ꯍꯥꯏꯕ ꯄꯣꯠ ꯆꯩ ꯃꯇꯤꯛ ꯆꯥꯅ ꯊꯝꯃꯝꯃꯨ ꯂꯩꯃꯅ ꯍꯥꯏꯕꯈꯩꯗꯨ ꯇꯧꯔꯨꯔꯒꯦ ꯍꯥꯏꯅ ꯅꯨꯄꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯂꯩꯃꯅ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯈꯣꯡꯊꯥꯡꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯍꯧꯔꯤ ꯀꯔꯤꯕꯨ ꯈꯜꯂꯒ ꯌꯦꯡꯂꯤꯕ ꯂꯩꯃ ꯃꯥꯅ ꯁꯣꯝꯗꯅ ꯀꯥꯂꯦꯟꯖꯥꯎꯗꯨ ꯑꯃꯨꯛꯇ ꯂꯣꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯖꯒꯣꯏ ꯁꯥꯔꯤ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯁꯨꯔ ꯇꯥꯅ ꯁꯛꯂꯤ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ ꯁꯤꯕꯨꯗ ꯊꯣꯏꯅ ꯍꯥꯎꯕ ꯍꯩꯗꯤ ꯆꯤꯡꯗꯝꯕ ꯍꯩꯅꯤꯗ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯀꯥꯂꯦꯟꯖꯥꯎꯕꯨ ꯂꯛꯅꯔꯝꯕ ꯃꯌꯥꯝꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯀꯥꯂꯦꯟꯖꯥꯎꯗ ꯑꯗꯨꯒ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯇꯨꯅ ꯀꯥꯂꯦꯟꯖꯥꯎ ꯃꯤꯡꯁꯦꯜ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯂꯗꯨꯅ ꯈꯪꯍꯧꯗꯦ ꯃꯁꯥ ꯃꯇꯣꯝꯇ ꯃꯃꯥꯏꯗ ꯄꯪꯊꯥꯗ ꯊꯥꯖꯤꯟꯕ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯩ ꯅꯠꯇꯦ ꯑꯩꯒꯤ ꯁꯛ ꯅꯠꯇꯦ ꯃꯁꯤ ꯑꯩꯒꯤ ꯁꯛ ꯁꯨꯡꯅꯠ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯩꯒꯤ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯀꯅꯤ ꯈꯪꯍꯧꯗꯦ ꯂꯥꯛꯇꯅ ꯂꯪꯉꯤ ꯃꯤꯡꯁꯦꯜꯗꯣ ꯂꯩꯃꯒꯤ ꯃꯈꯣꯡ ꯃꯄꯥ ꯌꯧꯗꯕꯤ ꯆꯞ ꯆꯥꯅ ꯇꯥꯏ ꯀꯥꯂꯦꯟꯖꯥꯎ ꯂꯩꯃꯗ ꯌꯥꯝ ꯍꯥꯎꯇꯅ ꯃꯤꯅꯣꯛ ꯑꯃ ꯇꯧꯔꯒ ꯍꯤ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯃꯤꯕꯅꯤ ꯃꯁꯤꯒꯤ ꯁꯦꯒꯥꯡ ꯃꯅꯝ ꯅꯝꯊꯤꯕ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯉꯒ ꯍꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯥꯏ ꯊꯝꯃꯤ ꯑꯁꯨꯝꯅ ꯀꯥꯂꯦꯟꯖꯥꯎ ꯃꯥꯅ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯂꯩꯃꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯣꯛ ꯉꯥꯎꯔꯗꯨꯅ ꯀꯥꯂꯦꯟꯖꯥꯎꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯏꯃꯥꯅ ꯉꯁꯥꯏ ꯂꯥꯏ ꯑꯐꯠꯇꯕꯒꯤ ꯇꯥꯟꯊꯣꯛꯅꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯁꯨꯅ ꯊꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯂꯩꯃ ꯂꯩꯃ ꯅꯨꯄꯤꯗꯨꯅ ꯊꯝꯃꯝꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯂꯥꯏꯔꯣꯟ ꯈꯔꯁꯨ ꯁꯣꯜꯂꯤ ꯃꯗꯨꯗ ꯀꯥꯂꯦꯟꯖꯥꯎ ꯂꯩꯃꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯑꯣꯡ ꯈꯔ ꯇꯧꯕ ꯍꯧꯔꯛꯏ ꯍꯦ ꯂꯩꯃ ꯍꯥꯏꯕꯤ ꯅꯋꯥꯒ ꯁꯦꯜꯒ ꯑꯣꯟꯅꯕ ꯉꯝꯕꯤ ꯅꯪꯗ ꯉꯁꯤꯗꯤ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯂꯗꯕꯅꯤ ꯅꯪ ꯈꯪꯍꯧꯗꯅ ꯑꯉꯛꯄ ꯀꯥꯂꯦꯟꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯕꯗ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯌꯥꯝꯕꯗꯤ ꯂꯩꯃ ꯃꯥꯗꯤ ꯄꯣꯠꯆꯩ ꯄꯨꯝꯕ ꯁꯦꯝ ꯁꯥꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯂꯦꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯂꯩꯃ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯟ ꯃꯁꯥ ꯇꯔꯦꯠꯅ ꯀꯥꯂꯦꯟꯖꯥꯎꯒꯤ ꯃꯁꯥꯗ ꯀꯟꯁꯤꯜꯂꯤ ꯂꯩꯃꯅ ꯂꯥꯏꯔꯣꯟꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯤ ꯂꯩꯃꯅ ꯀꯥꯂꯦꯟꯖꯥꯎꯗ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯀꯟꯕꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯀꯥꯂꯦꯟꯖꯥꯎꯗ ꯆꯪꯉꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯃꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯃꯒ ꯈꯪꯃꯦꯠ ꯃꯦꯠꯁꯤꯟꯈꯤ ꯁꯞꯇ꯭ꯔ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤ ꯈꯧꯔꯤ ꯃꯦꯠꯂꯤꯕ ꯀꯥꯂꯦꯟꯖꯥꯎꯗ ꯆꯪꯉꯤꯕ ꯊꯋꯥꯏꯗꯣ ꯀꯥꯂꯦꯟꯖꯥꯎ ꯃꯥꯅ ꯂꯩꯃꯗ ꯈꯧꯔꯤ ꯃꯦꯠꯄ ꯎꯔꯒ ꯂꯩꯔꯝꯃꯤꯕ ꯃꯤꯌꯥꯝꯗꯨꯅ ꯀꯥꯂꯦꯟꯖꯥꯎꯕꯨ ꯐꯥꯔꯤ ꯀꯥꯂꯦꯟꯖꯥꯎꯗ ꯐꯥꯔꯝꯕ ꯑꯌꯥꯝꯕ ꯍꯟꯗꯛꯇꯤ ꯀꯥꯂꯦꯟꯖꯥꯎꯅ ꯂꯥꯛꯄꯣꯏ ꯂꯪꯕꯣꯏ ꯇꯧꯔꯒ ꯃꯅꯥꯛꯇ ꯆꯪꯍꯟꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯃꯗ ꯙꯞ ꯇꯧꯕꯣꯏ ꯀꯩꯕꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯂꯪꯕꯗꯨꯗ ꯑꯌꯥꯝꯕ ꯃꯤꯁꯤꯡꯗꯨ ꯀꯤꯅꯔꯗꯨꯅ ꯆꯪꯕ ꯉꯝꯂꯝꯈꯤꯗꯦ ꯑꯗꯨꯛ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ ꯊꯋꯥꯏ ꯅꯍꯥꯛꯄꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯃꯦꯠꯂꯤ ꯐꯥꯅꯕ ꯌꯥꯗꯕ ꯃꯈꯩ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯂꯩꯃꯒꯤ ꯈꯧꯔꯤ ꯃꯦꯠꯂꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ ꯐꯥꯎꯕꯗꯒꯤ ꯐꯥꯎꯔꯕ ꯍꯩꯕꯗꯒꯤ ꯍꯩꯔꯕ ꯂꯩꯃꯅꯤ ꯑꯗꯨꯅ ꯉꯝꯈꯤꯗꯦ ꯀꯥꯂꯦꯟꯖꯥꯎꯅ ꯈꯧꯔꯤ ꯂꯥꯝꯕ ꯂꯩꯃꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯒ ꯏꯕꯨꯡꯉꯣꯁꯤꯒ ꯈꯛ ꯂꯩꯍꯧꯒꯦ ꯑꯇꯩ ꯃꯌꯥꯝꯗꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯨꯁꯨ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯗ ꯁꯣꯛꯂꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯍꯤꯗꯥꯛ ꯈꯔ ꯊꯥꯖꯤꯜꯂꯨ ꯄꯥꯈꯠꯀꯅꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯗ ꯑꯗꯨꯒ ꯑꯩꯅ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯌꯥꯝ ꯂꯣꯏꯅ ꯆꯪꯕꯤꯔꯛꯎ ꯂꯩꯃꯅ ꯍꯥꯏꯕꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯒ ꯀꯥꯂꯦꯟꯖꯥꯎꯗ ꯆꯪꯉꯤꯕ ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯪ ꯅꯔꯣꯟ ꯆꯨꯝꯅ ꯍꯥꯏꯌꯨ ꯅꯪꯅ ꯁꯦꯜꯒ ꯑꯣꯟꯅꯕ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯀꯥꯂꯦꯟꯖꯥꯎꯗ ꯆꯪꯉꯤꯕ ꯊꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯅꯣꯛꯇꯨꯅ ꯅꯪ ꯌꯥꯝꯅ ꯁꯤꯡꯕ ꯏꯔꯨꯖꯅꯤ ꯈꯪꯗꯕ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯑꯩ ꯅꯪꯕꯨ ꯐꯖꯅ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯦ ꯑꯩꯅ ꯆꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯄꯤꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯂꯩꯃ ꯀꯥꯂꯦꯟꯖꯥꯎꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅꯅꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯂꯩꯃ ꯃꯥꯒꯤ ꯀꯥꯂꯦꯟꯖꯥꯎꯗ ꯆꯪꯉꯤꯕ ꯊꯋꯥꯏ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯗ ꯌꯥꯝ ꯄꯦꯟꯅ ꯅꯣꯛꯂꯝꯃꯒ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯡꯈꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ
ꯑꯩ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯑꯕꯅꯦ ꯍꯟꯗꯛꯇꯤ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯀꯅꯥꯝꯇꯅ ꯉꯝꯃꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯑꯝꯃꯒ ꯃꯥꯡꯈꯤꯔꯝꯃꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯂꯩꯃ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯌꯨꯝ ꯄꯥꯟꯗꯕꯤ ꯑꯩꯕꯨ ꯅꯨꯄꯥꯒ ꯁꯦꯜꯒꯥꯏ ꯚꯨꯠꯅꯤ ꯀꯥꯏꯅ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯉꯝꯃꯒ ꯆꯠꯈ꯭ꯔꯤꯅꯦ ꯃꯁꯤ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯍꯟꯒꯅꯤꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯃꯒ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯆꯪꯍꯜꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯥ ꯂꯩꯃ ꯅꯪꯕꯨ ꯌꯨꯝꯁꯨ ꯄꯥꯟꯗꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯈꯪꯗꯦꯗ ꯏꯃꯥꯁꯨ ꯀꯔꯝꯕ ꯊꯋꯥꯏꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯝꯃꯤꯅꯣꯗꯣ ꯑꯗꯨꯕꯨ ꯑꯐꯕ ꯊꯋꯥꯏꯅꯤ ꯃꯁꯦ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯒ ꯂꯩꯃ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯡ ꯈꯥꯏꯅꯔꯕꯤ ꯆꯦꯛꯂꯥꯒꯨꯝꯅ ꯂꯩꯔꯤꯕꯤ ꯊꯋꯥꯏ ꯃꯥꯗꯤ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯁꯤꯈ꯭ꯔꯕ ꯈꯪꯗꯦ ꯑꯝꯇ ꯇꯞꯅꯒꯦ ꯇꯧꯕꯁꯤꯗꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯇꯣꯃꯥꯜ ꯃꯈꯣꯡꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯇꯝꯅ ꯂꯥꯏꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯀꯤꯔ ꯃꯥꯜꯂꯦ ꯑꯃꯠꯇ ꯍꯦꯛ ꯇꯝꯅꯈꯤꯗ꯭ꯔꯦꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯑꯩꯕꯣ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯌꯥ ꯎꯡꯁꯤꯟꯕ ꯉꯝꯗꯕ ꯍꯌꯤꯡ ꯆꯪꯉ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯃꯌꯥꯗꯣ ꯍꯦꯛ ꯊꯥꯡꯗꯣꯛꯄ ꯃꯈꯩ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝꯗꯨꯅ ꯍꯦꯛꯇ ꯉꯥꯡꯅꯈꯤꯗꯣꯏꯕ ꯑꯁ ꯌꯥꯝ ꯇꯜꯂꯦ ꯃꯣꯏꯗꯤ ꯃꯁꯤꯒꯤ ꯂꯥꯏꯁꯤꯁꯨꯕ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯑꯩꯅ ꯆꯠꯂꯒꯅꯦ ꯁꯦꯝꯕ ꯁꯥꯕ ꯌꯥꯝ ꯍꯩꯔꯤꯕ ꯃꯈꯨꯠꯇꯣ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯄꯥꯏꯔꯒ ꯀꯣꯕꯤ ꯃꯅꯥ ꯑꯈꯨꯏꯕ ꯁꯣꯏꯕꯒꯨꯝꯅ ꯁꯣꯏꯗꯠꯇꯣꯏꯅꯤ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯑꯗꯨꯒ ꯑꯩꯗꯤ ꯃꯣꯏꯒꯤ ꯖꯣꯕ ꯅꯤꯡꯊꯧꯗꯨꯗꯤ ꯎꯗ꯭ꯔꯤꯅꯦ ꯌꯥꯝ ꯐꯠꯇꯕ ꯂꯝꯇꯥ ꯊꯥꯡꯖꯗ ꯊꯥꯗꯣꯛꯄ ꯀꯥꯊꯤꯃꯨꯗꯨꯗꯤ ꯎꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯖꯣꯕ ꯅꯤꯡꯊꯧꯗꯨ ꯎꯕ ꯊꯣꯛꯑꯝꯃꯗꯤ ꯈꯪꯒꯗꯕꯅꯤꯍꯦ ꯑꯁꯨꯝꯅ ꯃꯊꯟꯇ ꯁꯣꯜꯂꯤꯉꯩ ꯎꯔꯦ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯂꯤꯕ ꯃꯨꯁꯤ ꯃꯨꯁꯤ ꯃꯝꯂꯤꯕ ꯈꯨꯟ ꯃꯆꯥꯗꯣ ꯃꯗꯨ ꯎꯕꯗ ꯚꯨꯠ ꯈꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯈꯤꯅ ꯍꯩ ꯅꯪꯗꯤ ꯅꯨꯄꯤ ꯁꯥꯕꯤ ꯅꯤꯡꯇꯦꯛꯄꯤ ꯍꯩ ꯅꯤꯡꯇꯦꯛꯄꯤ ꯅꯪꯗꯤ ꯑꯗꯨ ꯀꯧꯔꯒ ꯆꯞ ꯆꯥꯒꯗꯕ ꯏꯁ ꯑꯩꯗꯤ ꯑꯞꯁꯔꯥꯅꯤ ꯀꯥꯏꯅ ꯑꯝꯇꯕꯨ ꯅꯣꯛꯀꯦꯗ ꯍꯩ ꯍꯥ ꯅꯁꯛꯃꯛꯅꯦ ꯂꯥꯏꯔꯕꯤ ꯂꯥꯏ ꯍꯦꯛ ꯃꯥꯟꯈꯩ ꯌꯦꯡꯅꯤꯡꯗꯦ ꯍꯩ ꯅꯁꯛꯇꯨꯒ ꯅꯪꯕꯨ ꯃꯤꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯔ ꯍꯥꯏꯕꯅꯤꯗ ꯆꯥꯛ ꯆꯥꯕ ꯇꯨꯝꯕ ꯅꯊꯤ ꯐꯥꯏꯕ ꯂꯣꯏꯔꯦꯅꯦ ꯑꯗꯨꯒ ꯋꯥꯊꯣꯛꯇ ꯊꯋꯥꯏ ꯊꯥꯅꯤ ꯈꯪꯗ꯭ꯔꯕ ꯑꯣꯏꯔꯣꯏꯗꯕ ꯑꯅꯤꯒ ꯄꯨꯟꯕꯒ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯃꯣꯏꯕꯥꯅꯤꯗ ꯏꯔꯥꯡ ꯇꯧꯕꯒꯤ ꯄꯨꯜꯂꯤꯔꯣ ꯍꯥ ꯈꯝꯕ ꯁꯈꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯔꯥꯗꯨ ꯈꯪꯊꯥ ꯊꯥꯗꯈꯤ ꯑꯗꯨꯒ ꯃꯥꯅꯥ ꯑꯅꯤꯗꯨ ꯃꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯁꯈꯤ ꯋꯥ ꯉꯥꯡꯕꯗꯤ ꯂꯦꯞꯄꯝꯗꯦ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯈꯤꯅ ꯆꯠꯈꯤꯕꯒ ꯈꯝꯕ ꯃꯆꯤꯟꯗꯨ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯇꯨꯅ ꯏꯁ ꯅꯪꯗ ꯑꯗꯨꯋꯥꯏꯗ ꯇꯨꯁꯤꯜꯂꯒ ꯁꯤꯔꯣ ꯄꯨꯟꯅꯤ ꯑꯩꯗꯤ ꯅꯪꯅ ꯐꯅ ꯌꯥꯗꯦꯅ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯄꯨꯟꯅꯤ ꯀꯩꯗꯧ ꯉꯝꯗꯧꯔꯤꯒꯦ ꯅꯪꯗ ꯑꯗꯨꯋꯥꯏꯗ ꯇꯨꯁꯤꯜꯂꯒ ꯁꯤꯔꯣ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯗꯕꯅꯤ ꯏꯁ ꯀꯩꯌꯦꯕ ꯆꯥꯛ ꯂꯣꯏꯔꯝꯃꯣ ꯑꯩꯅ ꯍꯜꯂꯛꯄꯗꯒ ꯍꯥꯏꯔꯝꯗꯅ ꯌꯥꯝ ꯂꯣꯏꯔꯝꯃꯅꯤꯍꯦ ꯑꯩꯁꯦ ꯃꯣꯏ ꯃꯄꯥꯅ ꯅꯩꯔꯛꯄ ꯃꯤꯅꯥꯏꯅꯤꯅ ꯅꯪꯗ ꯇꯨꯁꯤꯜꯂꯒ ꯁꯤꯔꯣ ꯑꯗꯨꯋꯥꯏꯗ ꯈꯝꯕ ꯉꯥꯡꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗꯅ ꯃꯣꯔꯥꯝꯕ ꯐꯩꯔꯦꯟ ꯑꯅꯤꯗꯨ ꯍꯤꯗꯥꯛ ꯌꯣꯟꯐꯝꯗ ꯍꯤꯗꯥꯛ ꯊꯛꯏ ꯃꯣꯔꯥꯝꯕꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩꯕꯨ ꯁꯛ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯤꯡꯈꯛ ꯐꯖꯕꯤ ꯃꯥꯅ ꯏꯊꯤꯈꯩ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎ ꯀꯥꯛꯐꯩ ꯅꯪꯕꯨ ꯑꯩ ꯁꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯊꯛꯀꯦꯕ ꯑꯩ ꯌꯨꯁꯤ ꯄꯦꯟꯅ ꯊꯛꯀꯦꯕ ꯕꯨꯙ ꯃꯥꯟꯕ ꯅꯃꯥꯏꯗꯨ ꯌꯨ ꯊꯛꯅꯕ ꯒꯤꯂꯥꯁꯅ ꯊꯣꯝꯖꯤꯜꯂꯛꯀꯅꯤꯌꯦ ꯀꯥꯛꯐꯩ ꯃꯥꯟꯕ ꯀꯥꯏꯅ ꯀꯞꯄꯨ ꯅꯪꯗꯤ ꯀꯞꯄꯨ ꯐꯩꯔꯦꯟ ꯃꯣꯔꯥꯝꯕꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨ ꯐꯩꯔꯦꯟꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯃꯈꯣꯏ ꯕꯥꯅꯤꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯈꯨꯟ ꯑꯗꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯁꯥꯕ ꯀꯦꯡꯕꯁꯨ ꯌꯥꯎꯔꯝꯃꯤ ꯀꯦꯡꯕꯅ ꯑꯁ ꯏꯗꯥ ꯑꯩꯗꯤ ꯃꯥꯒꯤ ꯈꯝꯕ ꯅꯠꯇꯦ ꯈꯝꯕꯤ ꯍꯥꯏꯒꯗꯕ ꯃꯥꯒꯤ ꯃꯤꯡꯗꯤ ꯈꯝꯕꯤ ꯍꯥꯏꯒꯗꯕ ꯈꯝꯕ ꯅꯠꯇꯦ ꯈꯝꯕꯤꯗꯣ ꯅꯨꯄꯤ ꯃꯑꯣꯡ ꯇꯧꯖꯔꯁꯨ ꯅꯨꯡꯁꯤꯅꯦ ꯄꯥꯝꯕꯨ ꯄꯥꯝꯃꯤꯅꯦ ꯃꯥꯏ ꯃꯁꯛꯇꯣ ꯄꯨꯔꯥ ꯍꯦꯂꯣꯏ ꯑꯗꯨꯝꯕꯤꯅꯤ ꯑꯩꯗꯤ ꯉꯥꯎꯋꯦ ꯐꯖꯅ ꯀꯦꯡꯕ ꯑꯃꯨꯛ ꯍꯤꯗꯥꯛꯇꯨ ꯊꯛꯆꯤꯜꯂꯤ ꯃꯥꯒ ꯊꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯅꯨꯄꯤ ꯑꯣꯏꯔꯝꯗꯕꯗꯨꯗꯤ ꯆꯥꯏꯍꯦ ꯏꯇꯥꯎ ꯌꯣꯠꯁꯕꯤ ꯑꯀꯨꯞꯄ ꯃꯥꯟꯕ ꯅꯨꯄꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯏꯇꯨ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯏ ꯈꯨꯐꯖꯗꯣ ꯑꯁ ꯍꯥꯏ ꯀꯥꯟꯗꯦ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯟꯕꯤ
ꯑꯩꯕꯨ ꯉꯥꯎꯍꯜꯂꯤꯕꯤ ꯕꯨꯛ ꯕꯨꯛ ꯂꯥꯎꯕꯤ ꯉꯥꯔꯣꯏ ꯁꯕꯥꯟ ꯂꯩꯅꯥꯒꯨꯝꯅ ꯊꯣꯠꯂꯕꯤ ꯆꯤꯟꯕꯥꯟ ꯄꯥꯟꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯔꯕ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯤ ꯅꯤꯡꯒꯣꯡ ꯍꯦꯟꯅ ꯁꯥꯡꯂꯕꯤ ꯁꯝꯂꯥꯡ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯑꯩ ꯃꯤꯠꯁꯤꯅ ꯏꯇꯥꯎ ꯍꯥꯄꯨ ꯃꯥꯟꯕ ꯅꯪꯕꯨ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯨꯄꯤ ꯃꯥꯏꯗꯥ ꯑꯣꯏꯔꯁꯨ ꯅꯨꯄꯥꯅꯦ ꯃꯥꯗꯤ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯀꯃꯥꯏꯅ ꯅꯨꯄꯥ ꯂꯧꯅꯗꯣꯏꯅꯣ ꯍꯥꯏ ꯋꯥꯅꯤꯗ ꯑꯉꯥꯡꯅ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣꯕ ꯑꯣꯏꯔꯣꯏꯗꯕ ꯃꯇꯝ ꯃꯥꯡꯅꯕ ꯋꯥꯔꯤ ꯀꯦꯡꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯤꯟꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯂꯧꯅꯤ ꯑꯉꯥꯡ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯈꯛꯇꯣꯛꯑꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃꯒꯨꯝꯅ ꯊꯝꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯣꯔꯤꯒꯦ ꯑꯩꯉꯣꯟꯗ ꯍꯥ ꯃꯣꯔꯥꯝꯕꯅ ꯑꯩꯅ ꯊꯤꯡꯒꯅꯤ ꯀꯩꯗꯧꯒꯦꯕ ꯅꯪ ꯐꯥꯏꯔꯦꯟꯅ ꯑꯩꯁꯨ ꯂꯩꯀꯣ ꯑꯩꯅꯁꯨ ꯊꯤꯡꯒꯅꯤ ꯉꯁꯥꯏꯗꯩ ꯇꯥꯔꯝꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯋꯥꯔꯤꯗꯨ ꯇꯥꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯅꯤ ꯀꯦꯡꯕ ꯁꯥꯎꯅ ꯃꯣꯔꯥꯝꯕ ꯐꯥꯏꯔꯦꯟ ꯑꯅꯤꯗꯨꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯐꯥꯏꯔꯦꯟꯒ ꯃꯣꯔꯥꯝꯕꯒ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯀꯦꯡꯕꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯣꯔꯥꯝꯕꯅ ꯑꯗꯨꯛ ꯆꯣꯞꯄ ꯅꯨꯄꯤ ꯑꯍꯨꯝ ꯂꯩꯔ ꯐꯥꯎꯕꯗ ꯄꯦꯟꯗ꯭ꯔꯈꯩ ꯑꯃꯨꯛ ꯅꯨꯄꯤꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯈꯝꯕꯗ ꯑꯃꯨꯛ ꯃꯤ ꯇꯥꯔꯛꯄ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯥꯒꯤꯗꯃꯛꯇ ꯐꯥꯏꯔꯦꯟ ꯏꯕꯥꯅꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯉꯁꯤꯗꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯔꯥꯝꯕ ꯑꯗꯨ ꯀꯦꯡꯕꯗ ꯐꯖꯕ ꯀꯤꯟ ꯑꯃ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ ꯐꯥꯏꯔꯦꯟꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯤꯁꯦ ꯐꯨꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯇꯥꯟꯕꯨ ꯆꯞ ꯆꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛꯇ ꯌꯩꯒꯦꯗꯍꯦ ꯉꯁꯥꯏꯗꯩ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯄꯝꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯐꯥꯏꯔꯦꯟꯅ ꯏꯁ ꯅꯪꯅ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯪꯁꯨ ꯑꯩꯒꯤ ꯁꯟꯊꯤ ꯃꯅꯝ ꯅꯝꯕ ꯈꯨꯠꯆꯥꯎꯁꯤꯅ ꯁꯥꯟꯅꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯂꯣꯏ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯕꯨꯙ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯅꯪꯅ ꯃꯗꯨꯒꯤ ꯅꯨꯄꯤꯅꯤ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯐꯥꯎ ꯅꯞꯁꯜꯂꯨ ꯑꯩꯅ ꯃꯁꯤꯒꯤ ꯌꯥꯝ ꯂꯥꯟꯖꯗꯕ ꯁꯥꯕ ꯊꯦꯡꯒꯨ ꯄꯨꯀꯪꯕ ꯃꯥꯟꯕꯁꯦ ꯁꯥꯟꯊꯒꯦ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯃꯔꯨꯞ ꯑꯣꯏꯕꯗ ꯃꯁꯤꯡ ꯐꯠꯇꯕ ꯃꯥꯟꯅꯩ ꯀꯦꯡꯕ ꯑꯃꯗꯤ ꯅꯨꯄꯥꯗꯨꯕꯨ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯐꯥꯏꯔꯦꯟ ꯑꯅꯤꯅ ꯐꯨꯗꯠꯂꯤ ꯈꯥꯝꯗꯣꯛꯄ ꯂꯥꯛꯑꯁꯨ ꯄꯥꯛꯅ ꯉꯝꯗꯦ ꯀꯣꯟꯅ ꯊꯪꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯈꯠꯅꯕ ꯐꯔꯝꯃꯤ ꯃꯣꯔꯥꯝꯕꯅ ꯉꯁꯤꯒꯤꯗꯤ ꯅꯔꯥꯏꯕꯛ ꯑꯇꯥꯡꯕꯗꯨ ꯐꯔꯕꯅꯤ ꯃꯣꯏꯅꯒ ꯈꯥꯝꯃꯝꯗ꯭ꯔꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤꯒꯗꯕꯅꯤ ꯀꯦꯡꯕꯁꯨ ꯃꯃꯥꯏꯗꯨ ꯏꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯁꯤꯡꯗꯤ ꯐꯠꯇꯦ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯣꯔꯥꯝꯕꯅ ꯂꯥꯛꯆꯈ꯭ꯔꯦ ꯍꯥꯏꯅ ꯆꯥꯛꯇꯨꯅ ꯐꯥꯏꯔꯦꯟ ꯃꯣꯔꯥꯝꯕ ꯈꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯄꯨꯟꯕꯗꯨ ꯂꯥꯟꯅ ꯁꯤꯔꯥꯟꯅꯅ ꯈꯜꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯦꯡꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕꯣ ꯈꯪꯕꯗꯣ ꯍꯥ ꯃꯣꯔꯥꯝꯕ ꯁꯥꯎꯅ ꯑꯃꯨꯛ ꯆꯣꯡꯁꯤꯟꯒꯦ ꯇꯧꯕꯒ ꯀꯦꯡꯕꯒ ꯈꯔ ꯄꯨꯟꯕ ꯊꯧꯕꯅ ꯃꯣꯔꯥꯝꯕꯕꯨ ꯀꯦꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯍꯟꯈꯤꯗ꯭ꯔꯦ ꯐꯥꯏꯔꯦꯟꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯊꯪꯒ ꯑꯗꯨꯝ ꯆꯥꯎꯈꯠꯇꯕ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯣꯏꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯃꯣꯏꯔꯦꯟ ꯑꯈꯨꯏꯕ ꯃꯥꯟꯕꯁꯤꯗꯤ ꯐꯥꯏꯔꯦꯟ ꯃꯥꯒꯤ ꯃꯔꯨꯞ ꯃꯣꯔꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯌꯥꯔꯦ ꯅꯪꯁꯨ ꯀꯔꯤ ꯀꯣꯛꯇꯒꯤ ꯐꯥꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯦꯕꯣꯛ ꯉꯥꯛꯇꯅꯤꯅ ꯑꯗꯨꯕꯨꯗꯤ ꯂꯥꯛꯑꯣ ꯕꯨꯙ ꯁꯦꯒꯥꯏꯕ ꯌꯨꯝ ꯊꯜꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯐꯥꯏꯔꯦꯟ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗ ꯁꯣꯏꯗꯅ ꯂꯥꯛꯑꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯨꯕꯁꯥ ꯃꯌꯥꯝꯁꯦ ꯁꯣꯏꯗꯅ ꯍꯟꯅꯤꯡꯉꯛꯀꯅꯤ ꯃꯣꯔꯥꯝꯕꯁꯨ ꯀꯦꯡꯕꯗ ꯑꯃꯨꯛꯇꯪꯗꯤ ꯐꯨꯔꯝꯒꯦ ꯈꯜꯂꯝꯕꯗꯣ ꯃꯥꯒꯤ ꯃꯔꯨꯞ ꯃꯤꯀꯤ ꯂꯥꯏꯀꯤ ꯈꯪꯗꯕ ꯑꯁꯤꯅ ꯐꯨꯔꯝꯕꯗꯨꯗ ꯄꯦꯜꯂꯦ ꯊꯃꯣꯏꯗꯣ ꯈꯔꯗꯤ ꯀꯦꯡꯕ ꯑꯗꯣ ꯃꯣꯔꯥꯝꯕ ꯐꯥꯏꯔꯦꯟ ꯑꯅꯤꯗ ꯅꯣꯡꯃꯗꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯈꯝꯕ ꯆꯥꯛ ꯊꯣꯡꯉꯤ ꯊꯥꯗꯣꯏ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯇꯥꯆꯧꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯛꯀꯦ ꯑꯩꯅ ꯍꯥꯟꯅ ꯁꯛꯂꯛꯀꯦꯀꯣ ꯇꯥꯆꯧ ꯊꯥꯗꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯩ ꯁꯛꯂꯤ ꯀꯦꯒꯦ ꯀꯅꯥꯒꯤ ꯅꯪꯍꯧꯗꯦ ꯈꯝꯕꯒꯤ ꯑꯌꯦꯛꯄ ꯈꯣꯟꯖꯦꯜ ꯊꯥꯗꯔꯛꯄ ꯏꯁ ꯍꯦ ꯑꯩꯁꯤꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯇꯥꯆꯧꯔꯥ ꯍꯥ ꯁꯤꯅꯤ ꯍꯦ ꯅꯃꯥ ꯐꯠꯇꯕꯒꯤ ꯃꯆꯥ ꯅꯪ ꯑꯁ ꯏꯍꯦ ꯁꯣꯏꯈꯤꯅꯦ ꯇꯥꯆꯧ ꯑꯁ ꯑꯃꯨꯛ ꯁꯣꯏꯔꯦꯅꯦ ꯏꯆꯦ ꯑꯞꯁꯔꯥ ꯍꯥꯏꯕ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯇꯦꯡꯀꯣꯠ ꯑꯀꯣꯞꯄꯤ ꯃꯥꯟꯕꯤ ꯅꯪ ꯍꯦ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯣꯏ ꯍꯥꯏꯒꯦꯕ ꯏꯆꯦ ꯑꯞꯁꯔꯥꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯛꯑꯣ ꯑꯩꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯛꯀꯦ ꯍꯥꯏꯕ ꯑꯗꯨ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥ ꯅꯪ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯅꯃꯥ ꯐꯠꯇꯕꯤ ꯃꯆꯥꯅ ꯑꯩꯁꯤꯕꯨ ꯍꯦ ꯀꯩꯗꯧꯔꯦ ꯅꯆꯤꯟ ꯌꯣꯡ ꯃꯥꯟꯕꯗꯨꯅ ꯅꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯅ ꯍꯥ ꯀꯩꯁꯨꯝ ꯅꯠꯇꯦ ꯍꯧꯔꯒꯦ ꯁꯛꯄ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯀꯦ ꯇꯧꯔꯤ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯣꯏꯔꯥꯡ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ
Moirang kari lekai no Khambana amu Khangdringaida Thang len haina Kau ning lak le Manja haina Say tha ning lak le Thang len haina Kau ning lak le Manja haina Say tha ning lak le Nangi khonjel ta ta ningi Nangi mai thong da yengingi Animak jak madana Isay ado sakminlarami Asam na isay nungay na saklingay duda Sakigi ayak wa khonjel na Kai kirami Mapandagi law-law ka na Kanakhambabu kauri Hai! Hai napi sabi! Ning tit pi! Napi sabi ning tit pi! Tadran hai lamza masa nang bu! Khang ni ba? Lay da lay ram! Hai! Napi sabi ning tit pi! Som dana khamba saw na tay na thong khang dana Thadoy do ay na tay ni He! Mama patabi macha hangoy bora bi man bi! Nama lang pai bisa lang amale Nang gika da changkro parabra Natradi ne Sanay bi manang se Thabag ya hotli hay dana chabi ki doy ba Ay na changak pada Kada lay ram mo Ay mapanda thoki ge Ay na isi ta dro Yong man banana do As Bakti he koi ma se Isi apsara Nang mo phobi ni Ay di nang khamba sungam de Tho mapanda Adu khangi do Nang yam parabani Nang lay bay ay hingi bani ko Natradi ima sinang nambigi manakta chakhe doy ni He ay na hek changak pada Hek lay rang draba Nak khazay di on da tha daw ni khango nang Khamba si hairamaga mapanda thokirami Ay khoi ma se asukam phati se kai gino khangde Ay khoi ta so apsaragi mateng khara paungi kande mapanda thoga isu Nana do panda bra nang ngasai di ki kauri si ta do nana do Ima ton ay do taja hodre Is taja hodre kaina masin ga si khumin he Ay hi thakta khumi ban nachin bandu da khunnam sin thajilo haibra nang ha Masigi minnai masa se ay khutchina ne pege phoge da he ay Sakhi khamba da phujili Khangbra nang ha Hayang ge na singa khumadi ne yengang to badang to tori bani He Sakhi egi ithak daga Machin ga su khumba sardana Lamja masa sidi Ima Kaino ta saw da phuri se Nati ima nang bu ngawar ba haibani da Ta saw sine ima da kari akai ba tawkhrage Ta saw simi natro Magi su wanga hanga da ba natro Kari Nang su egi mayok ta lepa sari Hayre ni isa dia Oza guru apaba amana takpi rabani na Yam hayre ba Ha Kaino imana mako umay samnada ba wangangi duba Imana nga say tasaw da hayram mangay do Loy na loy krabane Sida imana tasaw da ngambiri se maram chari bo Tasaw gumna Nasaso imato naman na tinatawiradi Imabu nungay gadro Tadoy si hayramaga Kambaba manong da po sila may Sakidi sawa na may hurami Sanana Ima Ikaw itong bisidi Wangang buotok na hayramina Ho niya Isa na nungsibagi atok tau ba ni Yadra ba din niya Maso ay gimabun kangan daw riba ni Isa sana se Lamsang lapo ta Wah ba na loy naman ni Sangho Asum na namit kaya Amaso haw kirami Ngasi sumakoy ahong do Naba makong do da pamaga Wari sanarami Payre na Apsara sa gaybe Noy gisubani ka Nahan kay di Sarada like tamira kay tamino kang de Ado mo yung dahala lay ramalin Hoy Ado Noy kanam Tada Haibiyari ko sige wase Nahan kay like tamaga lay harbado Ho tamamdri bungo Asara no pa amada Mayung palaraga sidalay sabi saraga lay risini Sige wase Nakungani subayaba Wanate ko Moramba na Is Sato he Adugi di hay na ba Hayren haba mayren Bukang umano se Masin na miyaw ba ni Ma natradi Hay na ba milay ro Kang ne ba Nangmay jing kudingi Ining tawgi manay na pao Puba dumay na Sara sanduki ba isu He Polangkok segay ba man ba Nang ngasi sini he egu kuta Moramba na Tuksise Ado apsara segay ba Noy thadoy do ay di kayo masum Kari ba na hujgi do Nang gise Thadoy dong pa mayro Sum Namay thazla ka ni Kuhira ba ni ko ay na thadoy lumok pa Ado ay gi oy do ba na tro Ngasi di khang zilo Oh Ado di lamza masa nang Napi siyam jaw he Ning thaway ka chang yung nasi He Moirang khamba ay taloy thadoy bu Mit yung lani yung bagi Ngasi di ning thawgi namit ani adu Ko thok sa batari dan Ipa ipugi sariki law ning singjaw do
ꯕꯨꯗ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯅꯪ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯥꯗꯣꯏꯒ ꯑꯍꯥꯟꯕ ꯈꯣꯡꯐꯝꯁꯤꯗ ꯃꯁꯤꯒꯤ ꯃꯍꯥ ꯐꯠꯇꯕ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯃꯨꯟꯈꯤꯗꯅꯕ ꯊꯃꯣꯏ ꯆꯦꯠꯅ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯒꯦꯗꯣ ꯂꯥꯏꯔ ꯃꯆꯥ ꯈꯪꯕꯁꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯒꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤ ꯍꯦ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯗꯤ ꯊꯥꯗꯣꯏ ꯈꯛꯇꯅꯦ ꯈꯪꯖꯧ ꯍꯦ ꯑꯄꯪꯕ ꯅꯤꯡꯊꯧ ꯁꯛꯊꯤꯕꯤ ꯑꯃ ꯀꯥꯏꯅꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯆꯥꯛꯂꯨꯛ ꯃꯨꯟꯒꯤ ꯍꯥꯏꯅ ꯇꯧꯖꯕ ꯁꯥꯗꯨꯅ ꯇꯨꯀꯠꯆꯩ ꯊꯨꯏ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯗꯥꯏꯔꯦꯟ ꯏꯅꯥꯏꯔꯦꯟ ꯁꯥ ꯃꯁꯤꯒꯤ ꯁꯛꯇꯥ ꯊꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯨꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯁꯥꯔꯤꯕ ꯇꯝꯕꯁꯦ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯠꯂꯨꯍꯩ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯐꯨꯅꯕꯒꯤ ꯃꯍꯨꯠꯇ ꯃꯆꯤꯟꯗ ꯑꯣꯏꯅ ꯍꯥꯏꯅꯔꯤ ꯐꯥꯏꯔꯦꯟ ꯅꯣꯡꯕꯥꯟꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒ ꯃꯣꯔꯥꯝꯕꯅ ꯂꯥꯏꯔ ꯃꯆꯥ ꯈꯪꯕꯅꯤ ꯑꯣꯜꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯕꯅ ꯏꯁ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯁ ꯅꯣꯡꯕꯥꯟꯒ ꯁꯥꯗꯅ ꯏꯗꯥꯏꯔꯦꯟ ꯏꯅꯥꯏꯔꯦꯟ ꯀꯥꯏꯅ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯦ ꯑꯃꯁꯤꯅ ꯈꯝꯕꯒ ꯁꯥꯔꯤꯌꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯤꯃꯤ ꯇꯧꯔꯤꯁꯦ ꯃꯣꯔꯥꯡꯕꯅ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯒꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯑꯁꯤ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯀꯩꯊꯦꯜꯗ ꯐꯝꯕꯤ ꯅꯨꯄꯤ ꯆꯔꯣꯏ ꯑꯃꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯁꯨ ꯉꯥꯛꯄ ꯉꯝꯗꯕ ꯅꯪꯕꯨ ꯅꯤꯡꯊꯧꯔꯣ ꯇꯨꯀꯠꯆꯩꯅꯤ ꯊꯨꯏ ꯄꯥꯡꯗꯕ ꯅꯤꯡꯊꯧꯅꯤ ꯅꯪꯗꯤ ꯑꯆꯠꯆꯥ ꯂꯝꯖꯥ ꯃꯥꯅꯁꯨ ꯅꯤꯡꯊꯧꯗ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯪꯒꯅꯤꯗ ꯁꯔꯛꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯂꯨꯝꯕ꯭ꯔꯥ ꯄꯟꯊꯨꯡ ꯐꯪꯕꯅ ꯃꯋꯥꯡ ꯃꯥꯂꯦꯝ ꯏꯃꯥꯅ ꯂꯨꯝꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯃꯔꯨꯝ ꯄꯟꯊꯧ ꯏꯄꯥꯅ ꯋꯥꯡꯕ꯭ꯔꯥ ꯄꯟꯊꯨꯡ ꯐꯪꯕꯅ ꯃꯋꯥꯡ ꯈꯪꯒꯅꯤꯗꯣ ꯂꯩꯔꯝꯃꯨ ꯂꯝꯖꯥ ꯃꯆꯥ ꯈꯝꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯏꯔꯦꯟ ꯃꯣꯔꯥꯝꯕꯗ ꯆꯣꯡꯁꯤꯟꯒꯦ ꯇꯧꯕꯗ ꯈꯝꯕꯅ ꯄꯛꯇ꯭ꯔꯦꯍꯦ ꯅꯣꯏꯕꯥꯅꯤꯃꯛ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤꯅꯦ ꯐꯨꯗ ꯐꯨꯅꯗꯣꯏ ꯃꯥꯜꯂꯒ ꯙꯞ ꯇꯧꯔ ꯂꯩꯔꯗꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯍꯣ ꯑꯩꯈꯣꯏ ꯊꯥꯗꯣꯏꯗꯤ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕꯅꯤ ꯐꯥꯏꯔꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯃꯔꯝꯒ ꯌꯥꯝ ꯊꯤꯅ ꯃꯣꯛꯄꯗꯤ ꯑꯩ ꯍꯥꯏꯔꯦꯗꯅ ꯃꯣꯔꯥꯡꯕꯅ ꯅꯪ ꯑꯗꯩ ꯅꯍꯨꯝꯗꯨ ꯅꯞꯁꯤꯜꯂꯛꯑꯅꯤ ꯐꯥꯏꯔꯦꯟꯅ ꯌꯥꯔꯤꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯅ ꯅꯤꯡꯊꯧ ꯁꯥꯔꯛꯄꯗꯣ ꯃꯥꯟꯗ꯭ꯔꯣ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯍꯣ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯅꯋꯣꯡꯗꯣ ꯋꯥꯟꯊꯈꯤꯒꯗꯣꯏꯒ ꯃꯥꯜꯂꯦ ꯃꯣꯔꯥꯡꯕꯅ ꯅꯤꯡꯊꯧꯗꯣ ꯑꯩꯅ ꯁꯥꯒꯦ ꯇꯧꯕꯒ ꯃꯥꯅ ꯃꯨꯟꯈ꯭ꯔꯤꯅꯤꯅꯦ ꯃꯤꯅꯥꯏꯁꯦ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯏꯅꯥꯎꯄꯥ ꯅꯪꯅ ꯁꯥꯕ ꯄꯛꯇꯦꯅ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯁꯥꯍꯜꯂꯛꯄ ꯈꯪꯉꯕ ꯑꯌꯥ ꯅꯣꯏꯕꯥꯅꯤꯃꯛ ꯂꯤꯂꯥ ꯇꯝꯃꯤꯔꯣ ꯃꯣꯔꯥꯡꯕꯅ ꯍꯣꯏ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯣꯏ ꯀꯩꯕꯣꯏ ꯇꯝꯃꯤꯅꯦ ꯐꯥꯏꯔꯦꯟꯅ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯅꯪ ꯌꯥꯎꯔꯗꯤ ꯐꯖꯅꯤꯍꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯅꯪꯗꯧꯅ ꯌꯧꯕ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯗꯦ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯌꯥꯎꯗꯤ ꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤꯗꯣ ꯉꯥꯡꯉꯛꯀꯅꯤ ꯐꯥꯏꯔꯦꯟꯅ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯗ ꯑꯣꯏꯔꯝꯅꯤꯅꯦ ꯅꯣꯏꯅ ꯃꯥ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤꯗꯨꯗꯗꯤ ꯉꯝꯃꯝꯃꯣꯏꯅꯤꯅ ꯅꯣꯏꯅ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯤꯔꯣ ꯑꯩꯅ ꯅꯣꯏꯗ ꯑꯩꯒꯤ ꯆꯤꯟ ꯐꯖꯕꯁꯤꯅ ꯈꯔ ꯀꯟꯖꯕꯁꯤꯗ ꯐꯥꯏꯔꯦꯟꯅ ꯌꯥꯗꯅꯕꯨ ꯅꯠꯇ꯭ꯔꯣ ꯆꯣꯉꯥꯗꯤ ꯍꯦꯟꯅ ꯀꯜꯍꯜꯂꯤꯁꯦ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯈꯤ ꯑꯃꯗꯤ ꯀꯦꯡꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯎꯔꯦ ꯈꯝꯕ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯐꯅꯦꯛ ꯁꯦꯠꯂꯒ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯃꯝꯃꯤ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯐꯥꯏꯔꯦꯟꯗꯨ ꯈꯝꯕꯅ ꯃꯦꯠꯄ ꯅꯣꯕꯥꯞ ꯆꯥꯔꯝꯃꯤ ꯃꯗꯨꯗ ꯋꯥꯈꯜ ꯐꯕ ꯉꯥꯛꯇꯅꯤ ꯍꯦꯟꯅ ꯐꯈ꯭ꯔꯦ ꯀꯦꯡꯕꯅ ꯐꯠꯇꯕ ꯋꯥ ꯍꯥꯏꯕꯒ ꯆꯞ ꯆꯥꯅꯔꯗꯨꯅ ꯃꯗꯨ ꯎꯕꯗ ꯁꯈꯤ ꯌꯨꯝꯗ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯍꯥꯏꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯈꯤ ꯌꯨꯝ ꯌꯧꯔꯛꯄꯒ ꯃꯆꯥ ꯁꯅꯥꯒ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯄꯗꯨ ꯎꯔꯤ ꯁꯈꯤꯅ ꯏꯃꯥꯒꯤ ꯁꯅꯥ ꯀꯅꯥꯅꯣ ꯅꯪꯒ ꯆꯪꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯣ ꯏꯃꯥ ꯇꯨ ꯁꯍꯔꯗꯒꯤ ꯁꯦꯜꯒꯤ ꯌꯥꯝ ꯄꯥꯏꯕ ꯏꯕꯨꯡꯅꯦ ꯑꯩꯅ ꯏꯃꯥꯗ ꯍꯦꯛ ꯍꯥꯏꯕꯗꯣ ꯍꯩꯃꯥ ꯅꯤꯡꯁꯤꯡꯉꯦ ꯅꯣꯡꯒ꯭ꯔꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯃꯥꯜꯂꯤꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯒꯤ ꯅꯪꯅ ꯑꯗꯨꯝ ꯍꯦꯜꯂꯤꯅꯦ ꯃꯁꯛ ꯐꯖꯕ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯔꯤꯕ ꯏꯕꯨꯡꯁꯤꯒꯤ ꯃꯤꯡꯗꯤ ꯅꯣꯡꯒ꯭ꯔꯦꯟ ꯀꯧꯕꯅꯤ ꯏꯃꯥ ꯍꯩꯠ ꯁꯨꯕꯔꯅꯦꯈꯥ ꯃꯥꯟꯕꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯁꯛ ꯐꯖꯕꯁꯤꯗ ꯍꯪꯕꯅꯤ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯅꯪ ꯑꯃ ꯁꯅꯥꯐꯠ ꯍꯥꯏꯗꯣꯛꯑꯒ ꯂꯩꯊꯣꯛꯈꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯅꯣꯡꯒ꯭ꯔꯦꯟ ꯀꯧꯏ ꯏꯃꯥ ꯁꯈꯤꯅ ꯃꯆꯥ ꯁꯅꯥꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯣꯡꯒ꯭ꯔꯦꯟꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯈꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯣꯡꯒ꯭ꯔꯦꯟꯗꯣ ꯈꯝꯕ ꯉꯁꯤꯗꯤ ꯐꯅꯦꯛ ꯁꯦꯠꯄꯒ ꯃꯁꯝꯗꯨꯅ ꯅꯤꯡꯒꯣꯡ ꯍꯦꯟꯅ ꯁꯥꯡꯕꯒ ꯀꯅꯥꯅꯕꯨ ꯅꯨꯄꯥꯅꯤ ꯈꯪꯒꯅꯤ ꯍꯪꯒꯥꯝ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯣꯏꯅ ꯇꯧꯔꯤ ꯐꯨꯔꯤꯠꯅ ꯏꯃꯨꯛ ꯍꯦꯟꯅ ꯉꯥꯡꯕ ꯈꯔꯗꯤ ꯃꯜꯂꯦ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯌꯥꯝꯗꯨ ꯃꯜꯂꯦ ꯑꯗꯨꯕꯨ ꯐꯖꯩ
Nupi sabanda sabani kusu asuki matik ngaubaga chanai setpada. Nongrendi khambagi fazabada ngau khirami thamoy yongna ngauba adumadi oiramdi. Somdana khamba chai amasu paiduna hauriba mana singduda kan kanduna chongboy kaibui tawduna isai saktuna lai. Laisa pungka fazarakpada ngairi nungsiba karino khangzadri ai. Laisa pungka fazarakpada ngairi nungsiba karino khangzadri ai. Tambi khino nungsi Khanghaude Sakhina khanglau hek laukhiba saamba isaiga du pungchai chairap khambana khangkhibado yamna nungsi nongrengi thamoida khambabu hena pami adubu thamoi yongnabu oiribra adumakti natte phajabadabu ngaudaba kanabu leiramgani nongren sanada haifet ngaurambani khambada oina lukre sanana changasi haibduda change haina tawbuga Sakhina hai nupi sabiye ningtek piye aina nupa asi punganu hairaga nangna aigi mayokta lepisi Nama asibaduna insilapran hey aigi thakta lepona lamja masa nangbo hey karigumba aina haiba indraba maningda hingna phumna thamgadabani khangunang lamja sarasidi asi haiduna Sakhina khambabu phubirami khamba mabu khambinaba leiramde nongren masa sanana changsi haibaduda changi haina nongren aroibo aina khambada yengami khambasu nongren da yengami tarau misna aduga khambiyu haina yengse yenglibado kanaramde Nongreni changkhirami mabu khambigadabadi ngasigi malem asida makhoi ahum lei makhoi adudi magi marup phairen amadi moramba amasung magi machan thadoi makhoi natana leiramde sana Sakhina chelakpa masani aduna Sakhigumna phatte aduga thadoina khambagi mapagi I asengbani ngasi su thawai ado biranga loinana thamoi sokna kapli asumna thawai mana kapli ngaiduda laptakna nupa amagi khonjelda wasu ngangna Isaisu saktana lai mangina as ngasidi chaba phangroine aigi angang nupi khaido hayeng moina chajarasan kanadi isai dum sakke de hayeng de yensang hauduri khabi chi khaiba ma yauduri mathel suna yaurabada nupi angang haraurani kapamba thawai edu sat hanjan khiduna thawai na thawai nungai tabane Masigi napan tharai manbasida taina doini loina ina ngasi saudana ko somdana mangi isai saktuna tomal makhong yoksilei mangi isai sindana tomal makhong chapchana yoksilei hai lakna ruge ngasi de sanaruge kumhei do ahing atheng basida lakna ruge ngasi de koino jikida kumubama imangda lalaga sakhibadubu but khambadu tamnarei Mangi gitungda sosot inari madu ubada mangi onthoraktuna yengi maduda kanamata leiramde mangi adana torakpaduda karino haina yenglingaiduda napan tharai manba nangna puribadubu aisu khita chahaugedana nangna khadrak tawraga purakpa yensangdo napa kanagina thono aina purakpa yensangdo tukchomna ngangido Nate nang nathoro ha aina maida isa pumba wak aina maida isa pumba wak kai thongjaraga purakpasida nang kari nathoro ba ngangido ha he nang aina harise hek piramdraba ai kanano khangandarimni napan tharai manba nang sia sakta siga ai kanano khangani kai nasaksu khangdaba nangonda pi tarine chatho saida ari mada nappakani ai nang kari nathoro lege gonda panabage aina khadak tawruga purakni purakningre tokani nang kari oirige ha nangna khadak tawraga purakpa yensangdo aina amuk chadoiba aigi ithau leibagini aina chage haise nakhon phaudi nupa napi sabi maline khonjel phaudi adu oirasu aigi napi ngakra hingsabi manbiduna hele nasak yengdrasu yai aina yensangse pukhidaba thodi aigi napi ngakra hingsabi manbiduna Baitrani torabanda hekta thakhidiba ngai khone mangido ngak sap leptuna uzawadu yengi uzawdu yenglaga lawai luton sakhiram mangi yogini sa swai mangkhiduna masadu ki manduna thak thak nikhale aduga mayung su chitkhiram hoima sidi aigi nupi ngakra hingsabi manbiduna baitrani toraban thakraga
ꯆꯪꯅ ꯁꯔꯒ ꯀꯥꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯇꯣꯃꯥꯜ ꯃꯈꯣꯡꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯇꯝꯅ ꯂꯥꯏ ꯑꯣꯛꯅꯔꯤꯗꯅ ꯑꯣ ꯇꯣꯃꯥꯜ ꯃꯈꯣꯡꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯍꯦ ꯇꯝꯅ ꯂꯥꯏ ꯅꯪꯅ ꯆꯥꯟꯕꯤꯗꯨꯅ ꯂꯐꯨ ꯇꯥꯕ ꯃꯪꯒꯤ ꯑꯩꯕꯨ ꯍꯥꯠꯄꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯩꯅ ꯄꯨꯔꯛꯄ ꯌꯦꯟꯁꯥꯡꯈꯩꯁꯦ ꯂꯣꯏꯅ ꯆꯥꯖꯍꯧꯔꯣ ꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯣꯃꯥꯜ ꯃꯈꯣꯡꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯇꯝꯅ ꯂꯥꯏ ꯅꯪꯅ ꯉꯥꯛꯄꯤꯒꯅꯤ ꯃꯪꯒꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯌꯦꯟꯁꯥꯡꯗꯨ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯝꯃꯒ ꯍꯥꯏꯔꯤ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯕꯨꯠ ꯈꯝꯕꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯏꯁ ꯉꯁꯥꯏꯅ ꯌꯥꯝ ꯀꯟꯕ ꯁꯥꯔꯗꯅ ꯍꯧꯖꯤꯛꯇꯅ ꯃꯌꯨꯝꯒ ꯆꯠꯈꯩ ꯆꯦꯟꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯀꯥꯟꯅꯗꯦ ꯃꯥꯅ ꯄꯨꯔꯛꯄꯁꯤ ꯆꯥꯒꯦꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯁꯩꯒ ꯍꯔꯥꯎ ꯁꯛꯑꯝꯕ ꯅꯨꯄꯥꯁꯦ ꯈꯝꯕ ꯌꯦꯟꯁꯥꯡꯗꯨ ꯎꯕꯗ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯀꯨꯏꯔꯦꯗ ꯁꯤꯒꯨꯝꯕꯒ ꯆꯥꯈꯤꯗꯕ ꯈꯝꯕ ꯍꯥꯎꯅ ꯆꯥꯔꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯋꯥꯅ ꯆꯠꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯑꯣ ꯁꯤꯒꯤ ꯈꯨꯟꯁꯤ ꯂꯥꯡꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨ ꯌꯧꯔꯗꯕꯅꯤ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ ꯃꯈꯣꯏꯅ ꯇꯥꯟꯅꯒꯦꯁꯨ ꯇꯥꯟꯅꯔꯛꯑꯁꯅꯨ ꯑꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯃꯉꯥꯗꯨ ꯂꯥꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯐꯨꯖꯤꯜꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯑꯊꯧꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯏ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯃꯨꯛꯆꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯅꯨꯄꯤꯗꯨ ꯗꯤꯍꯦ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯕꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯕꯒ ꯆꯥꯗꯕꯅ ꯃꯁꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯪꯁꯤꯜꯂꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯄꯥꯡꯒꯜ ꯌꯥꯎꯗꯕꯒ ꯇꯝꯊꯤꯔꯕ ꯅꯨꯄꯥꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯊꯥꯏꯅꯒ ꯑꯣꯏꯔꯝꯃꯗꯤ ꯅꯨꯄꯥꯗꯨ ꯍꯤꯡꯊꯠꯊꯠꯄ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯃꯇꯧꯁꯤꯡꯗꯨ ꯕꯨꯠ ꯈꯝꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯃꯇꯣꯟꯗꯨ ꯐꯦꯔꯦ ꯍꯥꯏꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯈꯝꯕ ꯅꯨꯄꯥ ꯑꯅꯤ ꯈꯠꯅꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯍꯥꯠꯅꯍꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯑꯊꯧꯕ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗꯦ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯕꯒꯤ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯣ ꯕꯨꯠ ꯈꯝꯕ ꯃꯥꯅ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯣꯔꯥꯝꯕ ꯅꯣꯡꯒ꯭ꯔꯦꯟꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯣꯔꯥꯝꯕꯅ ꯅꯣꯡꯒ꯭ꯔꯦꯟꯕꯨ ꯐꯨꯕꯗꯨꯗ ꯅꯣꯡꯒ꯭ꯔꯦꯟꯒꯤ ꯈꯨꯗꯥꯡꯗ ꯁꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯇꯠꯈꯤꯕꯗꯨꯗ ꯕꯨꯠ ꯈꯝꯕ ꯍꯧꯖꯤꯛꯇꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯣꯡꯒ꯭ꯔꯦꯟꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯈꯝꯕꯅ ꯅꯣꯡꯒ꯭ꯔꯦꯟꯕꯨ ꯂꯥꯛꯇꯅ ꯇꯣꯃꯥꯟ ꯃꯈꯣꯡꯗꯨꯗ ꯂꯪꯁꯤꯜꯂꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯅꯣꯡꯒ꯭ꯔꯦꯟꯗꯣ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯗꯣꯏ ꯃꯣꯔꯥꯝꯕ ꯑꯩꯕꯨ ꯀꯥꯎꯔꯕꯣ ꯅꯈꯣꯏ ꯃꯣꯔꯥꯝꯕ ꯊꯥꯗꯣꯏ ꯑꯅꯤꯗꯨ ꯈꯝꯕꯅ ꯃꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯨꯗ ꯂꯦꯞꯄꯝꯕꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯉꯝꯃꯤ ꯉꯛꯄꯅꯁꯨ ꯂꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯥꯗꯣꯏ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯈꯝꯕꯒꯤ ꯃꯁꯥ ꯊꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯨ ꯈꯛ ꯑꯣꯏꯅ ꯐꯥꯎꯗꯣꯛꯑꯝꯃꯤ ꯃꯗꯨꯗ ꯊꯥꯗꯣꯏ ꯍꯦꯟꯅ ꯀꯞꯇꯨꯅ ꯇꯥꯆꯧ ꯅꯆꯟ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯅ ꯇꯥꯆꯧꯒꯤ ꯃꯁꯥ ꯁꯣꯛꯄꯗ ꯇꯥꯆꯧꯅ ꯃꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯇꯧꯋꯣ ꯇꯥꯆꯧ ꯇꯥꯆꯧ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯀꯧꯈꯤꯕ ꯃꯤꯡꯁꯨ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯇꯥꯆꯧꯅ ꯁꯥꯒꯤ ꯃꯔꯛꯇ ꯍꯨꯟꯗꯣꯛꯑꯝꯕꯗꯒꯤ ꯅꯆꯟ ꯊꯥꯗꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯇꯥꯆꯧ 이제가 이마가 나이보 하나보 꼬이테티 hꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯄꯅꯦ ꯇꯥꯃꯨꯔꯥ ꯃꯩꯕꯥꯅꯤꯅ ꯇꯥꯆꯧ ꯅꯪ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯁꯦ ꯇꯥꯆꯧ ꯈꯝꯕ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯊꯥꯗꯣꯏꯕꯨ ꯊꯦꯡꯖꯤꯟꯕꯤꯔꯝꯃꯤ ꯊꯥꯏꯅꯒꯤ ꯍꯧꯅꯕꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯍꯦ ꯅꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥ ꯑꯩꯅ ꯕꯨꯠ ꯑꯣꯜꯂ ꯐꯥꯎꯕꯗ ꯅꯪ ꯑꯗꯨꯒꯤ ꯇꯥꯆꯧꯁꯦ ꯑꯗꯨꯝ ꯍꯦꯛ ꯀꯧꯔ ꯂꯩꯅꯦ ꯍꯥ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯗꯒꯤ ꯍꯧꯗꯣꯡ ꯃꯌꯥꯡ ꯀꯪꯕꯤ ꯃꯥꯜꯂ ꯂꯩꯔꯝꯃꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯕꯨꯠ ꯑꯣꯟꯈꯤꯕꯗꯒꯤ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗ꯭ꯔꯕꯣ ꯊꯥꯗꯣꯏ ꯅꯪꯕꯨ ꯃꯣꯔꯥꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯕꯨꯙ ꯑꯈꯨꯏꯕ ꯃꯥꯟꯕ ꯅꯪꯅ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯄꯤꯖꯗꯈꯩ ꯊꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ 이봐이 너센세 자히 3-4 수질러버네 미롯 오이네 힝바다기 너센세 그리마다 비자방 남다나 탐메 하이드나 이봐이 너가피가니 하우레에 이봐이 나코이나 때는 나 푸들라마 탐맘니세 ngaiko apangjaw nangsi hanadi pura yamna phawba amani oiramisi haujingna karina tawramise aina bud onkhibadagi oiramiba mayamsibo ngakpigani ise nanauna nachanbu phajana thambide haina iyumsu inengbu phatabi sakhina mai thadopikre iran ama pisinbiduna maduna maram oiraga mirot oina hingling asi suise as se
Noina tena now chaminau. Yengbada but ay oina nungai bide. Aina budi khara chakrabani. Pangyam yam banate. Ay, ise but. Noi su sigumba chaboire. Chadradi kaino. Haksang khakni leitaba. Wathi ngang no taningde. Ado. Polangkhok segai badi kamai tawri. Thaudo aduda masu. Hoi ise ibai. Aidi na khoibani leminaramdoi malaga. Karino. Siba mafam tongali. Aduna kamaina thengnadawrige apangshidi. Polangkhok segai bado nungsibani. Hatkani makhoi pumba. Aigi ikhutsina ne pena hatkani. Nakhoi bani na aigi mateng khara pangbiu. Hoi je. Aidi kana khangne. Thadoi. Ibani mongphong punsiko. Hayengwaisu leiminanaba. Moramba amu asengba oina wari sari. Aisu nakhoi bani gi likhun thibadane. Mirot oisi ngasi. Aidi ikutsina pena amukta laman khonggaina. Nakhoi na tay naw ani minggaw ludabagi. Chap manaba mongphamda phumbirani. Aigi thabak asi loibaga. As kharada hingjawge. Isa isu imauga thadoiga khatnaba yingjawkhige. Isiena madumadi tawbiganu. Is sibaga sukirine sakta siga. Isi apsara tawse habada tawrasi. Makhoi bu hingna thambada nachanna pamdre. Phagi su phagi ni je. Isi apsara na phani habado tawjaragi haina leiriba ningol mawa aine. Sigi khunchida leima kawi amaibi ahaibi ama leibani. Yamna su phabani. Naha nongma aina magi magun yengthoke na yengbada. Aina khangaki. Atopa amaibi gumna tawdabani. Leimagi manakta changjafam lawduna matam khar leirujo. Aduga wari pumba thokiba thodok liraga. Magi mafamda tam. Moramba thadoi but khambana haiba khai tawrami. Leimasu changjafam pibiduna masada masagumna loina birami. But khambana haikhiba wadu morambana leimada tamami. Kengbana lekai pumbada. Khamba ibani koinarami haina sandoklami. Aikhoi imana yadraduna. Khambaga pakna pulamde. Numita aikhoina sahada lila amu unabani haina haiden ibani chatpa matamne. Sakhina khambabu thaba ama chanabani haiduna utho ami. Sakhidi mirak yengduna chakhirami. Khamba sakhibu thige haina tawbaga. Tomal manaktagi kiyengba tholaktuna. Khambagi khudang tap launa pairaduna. Karino lai sagon manba. Nang lai khudang pairise. Ai bunu piro. Nang si pamuida. Loi nama tuna silga punna yolamabane. Aikhoina hatok hankrona. Nang na hingladi lan thumpumba nangi ngak to aikranina. Nang bu halo haine. Kamai tawsiba. Aina nang si yam thina pamuzaba haitare. Adu oirasu sen na sinkre. Kamai tawsiba. Nongkrena. Karino tawribado. Khambana. Nang aikhoi sanaga khangnaba. Aikhoi de hek lakpa nupadu natra. Masigi lai sakon manbagi makhutagi. Aiba umta kanbiyo. Itaw kengba. Mabu kallo hairine. Kanbirasiro. Nupigumna tholabi chinbalsina hairakpasidiba. Ai isasi kainoma tawri. Oh. Nangdi uchilumba hawdongnidana. Tukuchai thui. Nongrenji khambada yam hainadaba minok ama noktuna kengbada yengami. Kengba amadi nongren mapa tinabadagi pangkhibani. Maduda nongrensu kengbaga thabak pumba tanaraduna ngasi pangthoklibani. Aduga makhoi animakna khambabu yam usit thawaidana karimnabirami. Somdana phairen mamanai haina yumda lakpani. Ure tomal makhongduda nupa anina nupi manbi ama makhudang singduna pugi tawbada phairen changsingduna nupa singdu phudatlami kengbana. Oh ngasidi nangi numit taredana. Aduk yamna chopa. Nupi singdaba nupa sida aduk chakhotaba wahi haiba ngamba. Tukochai thui nanguma sidi. Khambana ahoba khonjelda phairen haina lawraklami. Phairen du phat pangthokpada nongrena khambabu utupna thomduna hatkirami. Amuk kengbana phairenda utupna safukana hanjin kanthatuna hatkirami. Nongso akhak araw makhonna kana chutharami. Khambana tomal makhong aduda masa thiba phangdana phumami. Aduga phairena mina uba mafam aduda thadarami. Chaklaba thawai singduna tamnarakpadada sakhigi madhau amada jantra akanba sialami. Aduga matam khara khaki oina khambabu lairon sonduna manghallami. Asumna langla langjin khangdana sikraba makhoibu morambana likhun thirakpa matamdani nongkrena thadoibu amu hatnaba haurakpani. Nongkrena sakhigi imunggi mi amata hingna thamba pamlamde. Yum inkhon lawba mahakna pamlami. Khamba amadi thadoi anida maming loina pansinbirami.
ꯃꯕꯣꯛ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒ ꯁꯅꯥꯗꯤ ꯃꯄꯥ ꯄꯨꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯄꯥꯟꯕꯤꯔꯝꯗꯦ ꯑꯗꯨꯅ ꯊꯥꯗꯣꯏꯕ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯣꯔꯥꯝꯕꯒ ꯊꯦꯡꯅꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯂꯤꯔꯝꯕ ꯃꯣꯔꯥꯝꯕ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯔꯥꯝꯕꯕꯨ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯂꯩꯕ ꯌꯥꯗꯅ ꯇꯥꯟꯕꯤꯈꯤ ꯂꯩꯃ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ ꯂꯩꯃ ꯊꯥꯗꯣꯏꯅ ꯂꯩꯃꯗ ꯃꯈꯣꯏꯅ ꯍꯦꯛ ꯄꯨꯟꯐꯝ ꯑꯗꯨ ꯇꯥꯈꯤꯔꯝꯃꯤ ꯂꯩꯃꯁꯨ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤꯅ ꯏꯕꯨꯡꯉꯣ ꯅꯣꯡꯒ꯭ꯔꯦꯅ ꯁꯤꯈ꯭ꯔꯤꯁꯦ ꯑꯩꯗꯤ ꯏꯁꯤꯡꯗ ꯆꯤꯡꯅꯩꯗ ꯀꯦꯡꯕꯅ ꯑꯁ ꯑꯣꯏꯔꯝꯃꯣꯏꯗ ꯏꯅꯦꯅ ꯈꯜꯂꯤꯕꯗꯣ ꯏꯇꯥꯎ ꯅꯣꯡꯒ꯭ꯔꯦꯅ ꯁꯤꯈꯤꯕ ꯖꯟꯇ꯭ꯔꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅ ꯑꯣꯏꯔꯤꯖꯥꯠꯂꯣ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗꯨꯗ ꯂꯩꯃ ꯂꯩꯐꯥꯎ ꯐꯥꯎꯖꯤꯜꯂꯛꯏ ꯍꯥꯏ ꯍꯥꯏ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯄꯪꯕ ꯅꯕꯨꯙꯧ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯖꯧ ꯍꯩ ꯅꯕꯨꯙꯧ ꯑꯩ ꯂꯩꯔꯤ ꯍꯩ ꯅꯕꯨꯙꯧ ꯑꯩꯅ ꯌꯥꯗꯕ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯅꯃꯨ ꯇꯥꯏꯕꯪ ꯑꯄꯪꯕ ꯃꯤꯑꯣꯏꯕ ꯀꯦꯡꯕꯅ ꯏꯅꯦ ꯀꯩꯅꯣ ꯁꯤꯅ ꯇꯃꯤ ꯂꯩꯌꯨ ꯍꯩ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯁꯤꯗꯤ ꯇꯥꯎ ꯑꯁꯤꯁꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯇꯧꯖꯔꯨꯕꯅ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯍꯩ ꯅꯕꯨꯙꯧ ꯑꯩꯅ ꯀꯟꯕ ꯉꯝꯃꯣꯏ ꯍꯩ ꯊꯋꯥꯏ ꯑꯣꯏꯕ ꯀꯌꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤ ꯍꯩ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯄꯪꯕ ꯁꯅꯥꯅ ꯏꯃꯥ ꯁꯤꯗꯤ ꯇꯔꯦꯟ ꯃꯁꯥ ꯑꯃꯅ ꯃꯊꯧ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩ ꯇꯔꯦꯟ ꯃꯁꯥ ꯊꯤꯔꯨꯒꯦ ꯁꯅꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯔꯦꯟ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏ ꯍꯥꯏ ꯅꯃꯨ ꯇꯥꯏꯕꯪ ꯑꯄꯪꯕ ꯅꯕꯨꯙꯧ ꯑꯩꯅ ꯌꯥꯗꯦꯗꯣ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯕ ꯅꯕꯨꯙꯧ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯖꯧꯗꯣ ꯏꯃꯣꯝ ꯅꯨꯔꯥ ꯊꯥꯡꯕꯤꯌꯣ ꯀꯦꯡꯕꯅ ꯏꯅꯦ ꯁꯤꯗꯤ ꯅꯉꯣꯟꯗ ꯄꯨꯔꯥ ꯄꯥꯟꯕ ꯃꯥꯜꯂꯦ ꯍꯩ ꯂꯥꯡꯒꯅꯨ ꯍꯩ ꯇꯨꯃꯤꯟ ꯇꯥꯎ ꯍꯤꯒꯠꯂꯤꯕ ꯅꯌꯥ ꯑꯆꯧꯕꯗꯣ ꯍꯧꯖꯤꯛ ꯁꯠꯅꯤꯁꯦ ꯑꯩꯕꯨ ꯅꯨꯔꯥ ꯊꯥꯡꯕꯤ ꯀꯥꯏꯅ ꯂꯩꯐꯥꯎ ꯐꯥꯎꯔꯤꯕꯁꯤ ꯉꯁꯤ ꯆꯥꯏꯅꯤꯁꯦ ꯍꯥꯏ ꯍꯥꯏ ꯅꯃꯨ ꯇꯥꯏꯕꯪ ꯑꯄꯪꯕ ꯅꯕꯨꯙꯧ ꯑꯩꯉꯣꯟꯗ ꯆꯪꯖꯧ ꯍꯩ ꯅꯃꯤꯠ ꯌꯥꯝꯕ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯕꯨꯙꯧ ꯑꯩꯅ ꯌꯥꯗꯦ ꯍꯩ ꯅꯕꯨꯙꯧ ꯑꯩꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯩ ꯄꯥꯔꯤ ꯂꯨꯋꯥꯎꯕ ꯑꯣꯟꯊꯣꯛꯅ ꯆꯨꯝꯅꯕꯨ ꯂꯩꯐꯥꯎ ꯐꯥꯎꯏꯅꯦ ꯀꯦꯡꯕꯅ ꯋꯥꯈꯟꯗ ꯉꯁꯤ ꯑꯩꯅ ꯁꯥꯎꯗꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯒ ꯆꯠꯈꯤꯗꯣꯏꯅꯤ ꯁꯣꯝꯗꯅ ꯁꯅꯥ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯝ ꯑꯗꯨ ꯎꯔꯗꯨꯅ ꯃꯁꯤꯒꯤ ꯀꯣꯝꯗꯒꯤ ꯏꯁꯤꯡꯁꯤꯅ ꯍꯦꯛꯇ ꯂꯨꯞꯄꯒ ꯀꯜꯂꯨꯔꯒꯦ ꯍꯥꯏ ꯍꯥꯏ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯕꯨꯙꯧ ꯑꯩꯅ ꯌꯥꯗꯦ ꯍꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯗꯕ ꯅꯕꯨꯙꯧ ꯑꯩꯒꯤ ꯆꯩꯔꯥꯛ ꯂꯩꯗꯣ ꯏꯃꯣꯝ ꯏꯔꯣꯏ ꯃꯥꯟꯕꯤꯌꯣ ꯍꯜꯂꯣ ꯍꯩ ꯈꯪꯕ꯭ꯔꯥ ꯑꯦ ꯍꯟꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯂꯩꯃ ꯋꯥꯈꯜꯗ ꯏꯁ ꯈꯣꯡꯕꯥꯟꯒꯤ ꯏꯁꯤꯡꯁꯤꯅ ꯍꯦꯛꯇ ꯀꯟꯁꯤꯜꯂꯛꯏꯅꯦ ꯃꯆꯣꯡ ꯃꯄꯛ ꯅꯥꯏꯗꯕ ꯃꯃꯥꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯏꯁ ꯁꯤꯗꯤ ꯑꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯇꯨꯁꯟꯅꯔꯒꯦ ꯁꯤꯗꯤ ꯏꯃꯥ ꯑꯩ ꯇꯨꯔꯦ ꯂꯩꯃ ꯕꯣꯡ ꯂꯥꯎꯅ ꯇꯨꯁꯤꯟꯈꯤꯔꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯏꯁ ꯏꯃా ꯃꯥꯏꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯍꯟꯕꯨꯗꯤ ꯑꯩꯅ ꯍꯜꯂꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯦꯕꯥꯔꯗꯤ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯒꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯔꯣ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯁꯈꯤ ꯁꯅꯥ ꯀꯦꯡꯕ ꯉꯛꯂꯗꯨꯅ ꯂꯩꯃꯗ ꯌꯦꯡꯂꯤ ꯁꯈꯤꯅ ꯀꯩꯅꯣ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦꯅꯦ ꯏꯃꯥꯅ ꯉꯁꯥꯏ ꯊꯋꯥꯏꯒ ꯄꯟꯕꯤꯈꯤꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯌꯣ ꯏꯃꯥꯅ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦꯅꯦ ꯏꯕꯨꯙꯧꯅ ꯍꯥꯏꯍꯜꯂꯛꯄꯅꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯔꯤꯅꯦ ꯃꯁꯤꯗ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯅꯈꯣꯏꯒꯤ ꯋꯥꯈꯟꯗ ꯂꯩꯔꯦꯀꯣ ꯉꯁꯤ ꯑꯃꯥꯏꯕꯤꯒ ꯂꯣꯏꯅ ꯆꯥꯏꯅꯤꯍꯦ ꯉꯥꯏꯈꯣꯅꯦ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕ ꯅꯪꯕꯣ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯍꯥꯏꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯅꯈꯣꯏꯒꯤ ꯋꯥꯈꯟꯗ ꯂꯩꯔꯦ ꯍꯥꯏꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯁꯤꯗꯤ ꯏꯙꯧꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯥꯒꯣꯟꯅꯅ ꯊꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩꯗꯤ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯂꯩꯃ ꯋꯥꯈꯟꯗ ꯏꯁ ꯖꯟꯇ꯭ꯔꯁꯤꯗꯤ ꯑꯩ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯧꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯏꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯏꯙꯧꯒ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯁꯦꯝꯍꯜꯂꯣ ꯏꯃꯥ ꯍꯧꯖꯤꯛꯄꯨꯗꯤ ꯏꯙꯧꯗꯣ ꯁꯤꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯊꯋꯥꯏ ꯀꯟꯕꯤꯌꯣ ꯏꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯖꯒꯦ ꯑꯩꯈꯣꯏ ꯂꯩꯃ ꯋꯥꯈꯜꯗ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯩꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯨꯏꯅ ꯍꯤꯡꯅ ꯊꯝꯕ ꯍꯧꯅꯗꯦ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯃꯥꯏꯕꯤ ꯇꯥꯏ ꯅꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯅ ꯂꯝꯕꯦꯜ ꯊꯤꯔꯝꯃꯤꯕꯅꯤ ꯅꯈꯣꯏꯅ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯗꯨ ꯂꯧꯊꯣꯛꯑꯣ
ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯁꯤꯕꯤꯔꯝꯃꯒꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯅ ꯂꯩꯃꯅ ꯍꯥꯏꯕ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯁꯦꯜ ꯐꯅꯌꯥꯝꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯁꯤꯕꯁꯨ ꯄꯥꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯀꯨ ꯆꯟꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯤꯔꯨꯔꯣꯀꯣ ꯅꯣꯏ꯫ ꯃꯤꯅ ꯐꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯃꯤꯗ ꯊꯥꯖꯗꯨꯅ ꯁꯦꯜꯒ ꯄꯤꯔꯝꯗꯅ ꯀꯥꯟꯅꯗꯦ꯫ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯏꯆꯥ ꯏꯃꯧ ꯍꯥꯎꯅ ꯆꯥꯅꯕ ꯑꯩ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯝꯃꯨꯈꯤꯒꯦꯗ ꯍꯦ꯫ ꯃꯣꯔꯥꯝꯕ ꯕꯨꯠ ꯈꯝꯕꯅ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯀꯦꯡꯕ ꯈꯛꯇꯨ ꯕꯨꯠ ꯈꯝꯕꯅ ꯇꯣꯃꯥꯜ ꯃꯈꯣꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯗ ꯐꯥꯏꯔꯦꯟ ꯐꯥꯏꯔꯦꯟ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣꯕ ꯃꯤꯐꯠꯇꯁꯤꯡꯁꯦ ꯅꯪꯁꯨ ꯅꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯑꯣꯕ ꯐꯥꯏꯔꯦꯟ꯫ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯈꯝꯕꯅ ꯄꯦꯟꯅ ꯆꯥꯡꯅ ꯐꯥꯏꯔꯦꯟꯕꯨ ꯀꯧꯕ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇ ꯐꯥꯏꯔꯦꯟ ꯅꯨꯡꯁꯤꯠꯀꯤ ꯃꯇꯧꯒꯨꯝꯅ ꯐꯥꯏꯔꯦꯟꯁꯨ ꯀꯦꯡꯕꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯣꯔꯥꯝꯕꯁꯨ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯦꯡꯕꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯐꯥꯏꯔꯦꯟꯅ ꯑꯞꯁꯔꯥ ꯁꯦꯒꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕꯗꯣ ꯑꯩ ꯁꯥꯟꯇꯤ ꯐꯪꯉꯒꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯇꯥꯎ ꯐꯥꯏꯔꯦꯟ ꯏꯇꯥꯎ ꯅꯪ ꯊꯥꯗꯣꯏꯕꯨ ꯂꯨꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯑꯩꯅ ꯃꯃꯥꯡꯗ ꯂꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯕꯨ ꯁꯣꯔꯥꯔꯦꯟ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯂꯧꯕ ꯂꯥꯛꯂꯤ꯫ ꯃꯊꯪ ꯃꯄꯣꯛꯇ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯨꯞ ꯑꯣꯏꯅ ꯊꯦꯡꯅꯈꯤꯁꯤꯀꯣ ꯏꯇꯥꯎ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯐꯥꯏꯔꯦꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯄꯤꯔꯥꯡꯒ ꯂꯣꯏꯅꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯏꯁꯣꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯍꯥꯏ ꯚꯨꯠ ꯁꯣꯅꯣ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯥꯗꯣꯏꯒ ꯂꯩꯃꯒꯁꯨ ꯂꯥꯛꯄꯅꯤ꯫ ꯈꯝꯕꯅ ꯅꯣꯛꯇꯨꯅ ꯏꯃꯥ ꯃꯥꯏꯕꯤ ꯅꯆꯥ ꯚꯨꯠ ꯈꯝꯕꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯥꯛꯄꯤꯔꯦ ꯉꯥꯛꯄꯤꯔꯦ ꯏꯃꯥꯅ ꯉꯥꯛꯄꯤꯔꯦ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯏꯔꯝꯃꯕꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯂꯩꯍꯜꯂꯝꯃꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯂꯩꯅꯕ ꯏꯃꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯣꯠꯂꯝ ꯄꯨꯝꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯇꯥꯆꯧ ꯅꯪ ꯚꯨꯠ ꯑꯣꯟꯗ꯭ꯔꯕꯣ? ꯅꯍꯥꯟꯗꯤ ꯐꯥꯎꯗꯣꯛꯄꯅꯤ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯈꯝꯕ ꯊꯥꯗꯣꯏꯒꯤ ꯃꯁꯝꯗ ꯅꯥꯟꯕꯤꯗꯨꯅ ꯃꯁꯤ ꯄꯨꯝꯕ ꯏꯃꯥ ꯂꯩꯃꯅ ꯁꯤꯟꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯏꯇꯥꯎ ꯃꯣꯔꯥꯝꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯐꯖꯅ ꯏꯕꯨꯡꯒꯤ ꯊꯥꯗꯣꯏ꯫ ꯑꯌꯥ ꯇꯥꯆꯧ ꯅꯪ ꯅꯨꯄꯥ ꯑꯣꯜꯂꯕꯣ? ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥ ꯑꯃꯨꯛꯇꯪ ꯑꯣꯜꯂꯝꯒꯦꯅ ꯑꯣꯜꯂꯤꯅꯤ꯫ ꯏꯆꯟꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯐꯔꯦ ꯅꯕꯨꯡ ꯆꯠꯂꯒꯦ꯫ ꯅꯨꯡꯉꯥꯏꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯏꯕꯨꯡꯒꯤ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯂꯩꯃꯅ ꯈꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯒ ꯊꯥꯗꯣꯏꯒ ꯃꯣꯔꯥꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕ ꯈꯔꯅ ꯅꯨꯄꯤ ꯑꯃꯕꯨ ꯇꯥꯟꯅꯔꯛꯄꯗꯨꯗ ꯇꯣꯃꯥꯜ ꯎꯖꯥꯎꯒꯤ ꯃꯁꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯤꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨꯗ ꯕꯨꯠ ꯈꯝꯕꯅ ꯍꯦ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯥꯟꯕꯤ ꯅꯪꯅ ꯀꯞꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥ? ꯅꯨꯄꯤꯗꯨ ꯕꯨꯠ ꯈꯝꯕ ꯎꯕꯒ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯕꯨꯠ ꯈꯝꯕꯅ ꯍꯤ ꯑꯩ ꯉꯁꯤꯁꯨ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯐꯠꯇꯕ ꯀꯌꯥꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯇꯣꯃꯥꯜ ꯃꯈꯣꯡꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯇꯝꯅꯂꯥꯏ ꯑꯣꯏꯅ ꯂꯩꯔꯅꯤ꯫